ꯂꯦꯡꯁꯟ ꯕ꯭ꯔꯦꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯟꯅ ꯁꯨꯅꯕ ꯌꯥꯎꯗꯕ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯗꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯄꯤꯀꯨ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯦꯟ ꯀꯦꯔꯦꯛꯇꯔꯁꯤꯡ ꯍꯥꯏꯕꯗꯤ ꯗꯤꯄꯤꯀꯥ ꯄꯥꯗꯨꯀꯣꯟ ꯑꯃꯤꯇꯥꯕ ꯕꯆꯟ ꯑꯃꯗꯤ ꯏꯔꯐꯥꯟ ꯈꯥꯟ ꯐꯤꯂꯝ ꯑꯁꯤꯒꯤꯗꯃꯛꯇ ꯕꯦꯁ ꯑꯦꯛꯇꯔꯒꯤ ꯑꯦꯋꯥꯔꯗ ꯀꯌꯥ ꯑꯃ ꯐꯪꯈꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯃꯛꯁꯨ ꯑꯦꯋꯥꯔꯗ ꯀꯌꯥ ꯑꯃ ꯐꯪꯈꯤꯕ ꯐꯤꯂꯝꯅꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕꯤ ꯄꯤꯀꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯚꯥꯁꯀꯔꯗ ꯍꯥꯏꯔꯤ ꯋꯥꯁꯔꯨꯝꯗ ꯆꯪꯉꯒ ꯉꯥꯛꯇꯪ ꯐꯝꯃꯒ ꯂꯩꯌꯨ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯁꯥ ꯃꯇꯣꯝꯗ ꯑꯗꯨꯝ ꯌꯥꯖꯔꯛꯀꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯐꯝꯕ ꯌꯥꯕ ꯐꯝꯃꯨꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯄꯤꯀꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯣꯐꯤꯁ ꯆꯠꯀꯗꯕ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯇꯦꯕꯜꯗ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯗꯨꯅ ꯊꯝꯂꯝꯂꯕꯅꯤ ꯑꯌꯨꯛꯀꯤ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯔꯣ ꯍꯥꯏꯔꯝꯃꯒ ꯄꯤꯀꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯆꯠꯈꯤ ꯄꯤꯀꯨ ꯃꯤꯅꯔꯚꯥ ꯗꯤꯖꯥꯏꯟ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯗ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯚꯥꯁꯀꯔꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯦ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯅꯤꯡꯉꯥꯏ ꯇꯧꯔꯗꯨꯅ ꯉꯥꯡꯂꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯍꯧꯅꯕꯤ ꯚꯥꯁꯀꯔꯅ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯑꯍꯣꯕ ꯑꯃ ꯍꯦꯛ ꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯈꯥ ꯊꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯆꯩ ꯉꯥꯡꯗꯨꯅ ꯑꯍꯣꯕꯁꯤꯡ ꯑꯗꯨ ꯇꯧꯅꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯄꯤꯀꯨꯗꯤ ꯅꯨꯡꯇꯤꯒꯤ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯍꯥꯛꯅ ꯄꯨꯒꯗꯕ ꯑꯣꯐꯤꯁꯀꯤ ꯄꯣꯠꯆꯩ ꯈꯔ ꯄꯨꯗꯨꯅ ꯑꯣꯐꯤꯁ ꯆꯠꯅꯅꯕ ꯊꯣꯔꯛꯈꯤ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯊꯤꯟꯒꯗꯧꯔꯤꯕ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯊꯦꯡꯅ ꯂꯥꯛꯂꯤꯕꯅꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝꯅ ꯊꯣꯛꯂꯛꯇꯕꯅꯤ ꯑꯩꯗꯤ ꯃꯤꯅꯤꯠ 10 ꯐꯥꯔꯦ ꯃꯦꯗꯥꯝꯕꯨ ꯉꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯄꯤꯀꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯑꯣꯐꯤꯁ ꯃꯇꯝ ꯊꯦꯡꯂꯦ ꯑꯣꯐꯤꯁꯇ ꯈꯔ ꯊꯨꯅ ꯌꯧꯅꯅꯕ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯃꯊꯪꯗ ꯄꯤꯀꯨꯅ ꯑꯣꯐꯤꯁ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯣꯡꯈꯤꯕ ꯇꯦꯛꯁꯤ ꯑꯗꯨ ꯃꯅꯤꯡꯒꯤ ꯕꯝꯄꯔ ꯏꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯖꯅ ꯄꯤꯀꯨꯗ ꯍꯥꯏꯔꯤ ꯃꯦꯗꯥꯝ ꯅꯪꯅ ꯒꯥꯔꯤ ꯀꯟꯅ ꯊꯧ ꯍꯥꯏꯕꯗꯒꯤ ꯀꯟꯅ ꯊꯧꯔꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯕꯅꯤꯅ ꯒꯥꯔꯤ ꯁꯦꯝꯕꯗ ꯆꯪꯒꯗꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯦꯗꯥꯝꯅ ꯄꯤꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯇꯦꯛꯁꯤꯒꯤ ꯃꯄꯨꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯩ ꯉꯥꯡ ꯇꯧꯔꯒꯅꯤ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯒꯤ ꯅꯣꯏꯒꯤ ꯇꯦꯛꯁꯤ ꯁꯥꯔꯚꯤꯁ ꯂꯧꯔꯔꯣꯏ ꯅꯈꯣꯏꯒꯤ ꯇꯦꯛꯁꯤ ꯃꯄꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯨꯆꯣ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯆꯪꯈꯤ ꯃꯤꯅꯔꯚꯥ ꯗꯤꯖꯥꯏꯟ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯄꯤꯀꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯍꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯔꯠꯅꯔ ꯁꯦꯝꯗꯨꯅ ꯂꯤꯡꯈꯠꯈꯤꯕ ꯀꯝꯄꯅꯤ ꯑꯃꯅꯤ ꯑꯁꯣꯝꯗꯅ ꯄꯤꯀꯨꯅ ꯇꯣꯡꯂꯛꯂꯤꯕ ꯇꯦꯛꯁꯤ ꯁꯥꯔꯚꯤꯁ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯔꯥꯅꯥ ꯃꯍꯥꯛꯀꯤ ꯇꯦꯛꯁꯤꯒ ꯊꯦꯡꯖꯤꯟꯅꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯟꯅꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯄꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯔꯥꯅꯥꯅꯁꯨ ꯍꯥꯏꯔꯤ ꯅꯪꯅ ꯒꯥꯔꯤꯗꯨ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯒꯤ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯒꯤ ꯕꯝꯄꯔ ꯑꯁꯤ ꯅꯪꯅ ꯊꯨꯒꯥꯏꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯦꯁ ꯑꯁꯤ ꯅꯈꯣꯏ ꯑꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁ ꯀꯦꯁ ꯑꯣꯏꯅ ꯄꯥꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯥꯅꯥ ꯑꯃꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯁꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯄꯤꯀꯨ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯂꯥꯏꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯤꯇꯤꯡ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯂꯨꯕ ꯌꯨꯝꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯄꯤꯀꯨꯅ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯦꯁꯦꯖ ꯑꯗꯨ ꯀꯔꯤꯅꯣ ꯄꯥꯔꯛꯑꯣ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯁꯦꯖ ꯑꯁꯤ ꯅꯪꯒꯤ ꯕꯕꯥꯅ ꯊꯥꯔꯛꯄꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄ ꯈꯣꯡ ꯍꯥꯝꯕ ꯌꯥꯗ꯭ꯔꯤ ꯄꯨꯛꯁꯨ ꯑꯕꯨ ꯀꯥꯕꯗꯧꯅ ꯒ꯭ꯌꯥꯁ ꯉꯥꯛꯇ ꯉꯥꯏꯔꯕꯗꯧꯅ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯤꯀꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯃꯅꯥꯁꯨ ꯇꯥꯊꯤꯔꯕ ꯚꯥꯁꯀꯔꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯤꯌꯔꯤꯡ ꯑꯦꯗ ꯑꯗꯨ ꯍꯥꯞꯂꯝꯃꯤ ꯄꯤꯀꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯦ ꯑꯕꯨ ꯀꯥꯔꯦ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤꯕꯨ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯔꯛꯄ ꯌꯥꯕ ꯃꯦꯁꯦꯖꯂꯥ ꯃꯐꯝ ꯃꯇꯝ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯕ ꯇꯥꯔꯕꯁꯨ ꯅꯪꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯕ ꯐꯪꯗꯦ ꯄꯤꯀꯨꯅ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤꯁꯤꯗꯤ ꯑꯣꯐꯤꯁꯇ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯌꯨꯝꯗ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯕꯨꯙꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯥꯛ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯍꯦꯟꯖꯥꯡ ꯑꯁꯤꯗꯤ ꯊꯨꯝ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ ꯃꯔꯝꯗꯤ ꯚꯥꯁꯀꯔꯅ ꯊꯨꯝ ꯆꯐꯨꯗꯨ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯁꯥ ꯐꯅꯅꯕꯅꯤ ꯕꯤꯄꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯂꯣꯠꯁꯤꯜꯂꯤꯕꯅꯤ ꯊꯨꯝ ꯆꯥꯕ ꯐꯠꯇꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯛ ꯆꯥꯔꯕꯁꯨ ꯚꯥꯁꯀꯔꯅꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯆꯥꯕ ꯊꯛꯄ ꯌꯥꯗꯦ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ ꯄꯤꯀꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯥꯔꯤ ꯊꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯨ ꯁꯥꯟꯅꯒꯨꯝꯁꯤ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯂꯛꯀꯅꯤ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯗꯣ ꯌꯧꯖꯅꯤꯡꯗ꯭ꯔꯦ ꯉꯁꯤꯅ ꯁꯤꯗ ꯅꯥꯔꯦꯒ ꯍꯌꯦꯡꯅ ꯁꯤꯗ ꯑꯃꯨꯛ ꯁꯣꯛꯑꯦꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ ꯄꯤꯀꯨꯅ ꯃꯄꯥ ꯚꯥꯁꯀꯔꯒꯤ
ꯚꯥꯁꯀꯔꯒꯤ ꯇꯦꯁ ꯇꯧꯔꯨꯕꯒꯤ ꯔꯤꯖꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯚꯥꯁꯀꯔꯗ ꯌꯦꯡꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯔꯦ ꯑꯗꯨꯒ ꯇꯦꯁꯁꯤꯡ ꯑꯁꯤꯗꯗꯤ ꯕꯕꯥꯒꯤ ꯍꯛꯆꯥꯡꯗ ꯑꯁꯣꯏꯕ ꯀꯩꯝꯇ ꯂꯩꯔꯝꯗꯦ ꯁꯨꯒꯔ ꯕꯤꯄꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯄꯨꯝꯅꯃꯛ ꯅꯣꯔꯃꯦꯜꯗ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯤꯀꯨꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯤꯀꯨꯗ ꯍꯥꯏꯔꯛꯏ ꯑꯩ ꯏꯃꯨꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒꯤ ꯑꯩꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯑꯗꯨ ꯄꯤꯕꯤꯔꯣ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯇꯟꯖꯥ ꯑꯁꯤꯗ ꯚꯥꯁꯀꯔ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗ ꯄꯤꯅꯅꯕ ꯄꯩꯁꯥ ꯂꯩꯇꯦ ꯄꯩꯁꯥꯒ ꯑꯃꯠꯇ ꯄꯤꯔꯨꯅꯨ ꯄꯤꯀꯨꯅ ꯊꯕꯛ ꯁꯨꯅꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯛꯏ ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯔꯕꯒꯦ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕꯤ ꯍꯦꯜꯄꯔ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯐꯝ ꯅꯝꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯚꯥꯁꯀꯔꯅ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩ ꯑꯩꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯈꯤꯒꯗꯕ ꯑꯁꯤ ꯃꯉꯥꯏꯔꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯁꯦꯟꯅꯗꯨꯅꯇ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯗ ꯐꯖꯅ ꯇꯧꯏꯒ ꯇꯧꯗꯦꯒ ꯑꯗꯨꯝ ꯉꯥꯡꯗꯨꯅꯇ ꯂꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯚꯥꯁꯀꯔꯅ ꯌꯥꯝꯅ ꯐꯖꯗꯕ ꯃꯑꯣꯡꯗ ꯑꯩꯅ ꯇꯣꯏꯂꯦꯠ ꯁꯦꯡꯅꯅꯕ ꯂꯩꯔꯤꯕ ꯐꯤꯅꯥꯏꯜ ꯑꯗꯨ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯏꯔꯥꯜ ꯁꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯕꯤꯔꯣ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯚꯥꯁꯀꯔꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯩꯁꯥ ꯄꯤꯔꯨꯅꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯄꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯄꯤꯀꯨꯅ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯗꯨꯅ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯇꯤ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯎ ꯚꯥꯁꯀꯔꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯥꯛꯂꯒ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯦꯜꯄꯔ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯏꯃꯨꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅꯗꯤ ꯂꯥꯛꯂꯔꯣꯏ ꯑꯗꯨꯕꯨ ꯄꯤꯀꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯂꯥꯛꯀꯦ ꯍꯦꯜꯄꯔ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯂꯝꯗꯥꯏꯗ ꯃꯆꯤꯟ ꯄꯦꯟꯕ ꯃꯈꯩ ꯂꯥꯎꯔꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯐꯤꯅꯥꯏꯜ ꯍꯨꯔꯥꯟꯒꯗꯧꯔꯤꯕꯅꯣ ꯑꯩꯅꯕꯨ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯒꯦ ꯈꯜꯂꯝꯕ ꯇꯥꯔꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯇꯣꯞ ꯃꯃꯜ ꯑꯇꯥꯡꯕꯁꯤꯡ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯍꯨꯔꯥꯟꯂꯝꯒꯅꯤ ꯄꯤꯀꯨꯅꯁꯨ ꯃꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯑꯎꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯁꯣꯏ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯉꯥꯡ ꯆꯩꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤ ꯀꯅꯥꯝꯇ ꯇꯤꯟꯅꯕ ꯌꯥꯔꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯚꯥꯁꯀꯔ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯗꯣꯛꯇꯔ ꯁꯤꯔꯕꯥꯁꯇꯕ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯃꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯁꯤꯔꯕꯥꯁꯇꯕꯅ ꯃꯍꯥꯛꯅ ꯆꯥꯅꯅꯕ ꯒꯨꯂꯤ ꯈꯔ ꯏꯔꯤ ꯚꯥꯁꯀꯔꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯔꯤ ꯑꯩꯅ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯅꯥꯔꯤꯕ ꯑꯁꯤ ꯐꯔꯛꯇꯨꯅ ꯑꯃꯨꯛꯇꯪ ꯄꯦꯟꯅꯕ ꯈꯣꯡ ꯍꯥꯝꯂꯝꯂꯒꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯗꯣꯛꯇꯔ ꯁꯤꯔꯕꯥꯁꯇꯕꯅ ꯍꯤꯗꯥꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯀꯨꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯕꯕꯥꯅ ꯍꯥꯟꯅ ꯆꯥꯔꯝꯕ ꯍꯤꯗꯥꯛ ꯑꯗꯨ ꯑꯃꯨꯛ ꯁꯤꯟꯗꯣꯛꯑꯁꯤ ꯑꯅꯧꯕ ꯍꯤꯗꯥꯛꯁꯤ ꯑꯣꯏꯅ ꯄꯤꯖꯕ ꯍꯧꯔꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯅꯥ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯐꯥꯏꯜ ꯈꯔ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯁꯥꯕꯅ ꯂꯣꯏꯔꯦ ꯀꯔꯝ ꯀꯥꯟꯗ ꯏꯪꯊꯝꯊꯥ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯌꯨꯝꯗ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯣ ꯔꯥꯅꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯗꯨꯕꯥꯏꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯇꯦꯛꯁꯤ ꯁꯥꯔꯚꯤꯁꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯑꯩ ꯏꯇꯣꯝꯇꯅ ꯆꯂꯥꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯗꯨꯕꯥꯏꯗꯒꯤ ꯊꯕꯛ ꯇꯠꯂꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯉꯥꯎꯁꯤꯟꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯅꯪꯉꯣꯟꯗ ꯁꯦꯟꯅꯍꯟꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥꯅ ꯕꯥꯁꯟ ꯄꯤꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯄꯤꯀꯨꯒꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤꯗꯒꯤꯅꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤ ꯑꯗꯨꯅ ꯄꯤꯀꯨꯒꯤꯗꯃꯛꯇ ꯀꯔꯤ ꯃꯔꯝꯒꯤ ꯇꯦꯛꯁꯤ ꯊꯥꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯔꯥꯅꯥꯅ ꯍꯥꯏꯔꯝꯃꯤ ꯄꯤꯀꯨꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯤ ꯁꯥꯔꯚꯤꯁ ꯑꯁꯤ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯗ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯦꯀ꯭ꯔꯦꯇ꯭ꯔꯤ ꯑꯗꯨꯅꯗꯤ ꯄꯤꯀꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯅꯕ ꯇꯦꯛꯁꯤ ꯑꯃ ꯊꯥꯈꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯏ ꯔꯥꯅꯥꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯗ ꯄꯤꯀꯨ ꯂꯧꯈꯠꯄ ꯆꯠꯄꯒꯤ ꯗ꯭ꯌꯨꯇꯤ ꯀꯅꯥ ꯇꯥꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯗꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯑꯃꯅ ꯑꯃꯗ ꯏꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯄꯤꯀꯨ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯂꯣꯌꯦꯜ ꯀꯁꯇꯃꯔꯅꯤ ꯃꯥꯅ ꯉꯥꯛꯇꯪ ꯁꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯤ ꯁꯥꯔꯚꯤꯁ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏ ꯀꯝꯄꯅꯤꯒ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒ ꯀꯟꯇ꯭ꯔꯦꯛ ꯏꯟꯅꯔꯤꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯥꯅꯥꯒꯤ ꯃꯃꯥꯅ ꯍꯥꯏꯖꯜꯂꯛꯏ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤꯅ ꯆꯠꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨ ꯅꯝꯗꯨꯅ ꯊꯥꯔꯨꯅꯨ ꯑꯗꯨꯕꯨ ꯔꯥꯅꯥꯅ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯅꯥꯅꯣꯕꯨ ꯄꯤꯀꯨꯒꯤ ꯇꯦꯛꯁꯤ ꯑꯗꯨ ꯊꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯅꯥꯅꯣꯁꯨ ꯆꯠꯅꯤꯡꯗ ꯌꯥꯝꯅ ꯍꯩꯅꯗꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤ ꯄꯤꯀꯨꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯤꯀꯨꯅ ꯃꯃꯥꯒꯤ ꯐꯣꯇꯣꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯦꯟꯗꯜ ꯀꯠꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯗꯨ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯔꯣꯖꯤ ꯀꯧꯏ ꯚꯥꯁꯀꯔꯗꯤ ꯔꯣꯖꯤꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯆꯤꯟꯗ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯑꯄꯪꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ ꯔꯣꯖꯤꯅ ꯄꯤꯀꯨꯗ ꯍꯥꯏꯔꯤ ꯄꯤꯀꯨ ꯅꯪꯁꯨ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯐꯝ ꯐꯖꯕ ꯑꯃꯗ ꯚꯦꯀꯦꯁꯟ ꯆꯠꯂꯨꯆꯣ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯐꯖꯕ ꯑꯃꯗ ꯚꯦꯀꯦꯁꯟ ꯆꯠꯇꯨꯅ ꯃꯤꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯖꯅ ꯁꯦꯡꯗꯣꯛꯏ ꯅꯠꯇ꯭ꯔꯒ ꯁꯦꯡꯗꯣꯛꯇꯦ ꯈꯪꯗꯕ ꯍꯣꯇꯦꯜ ꯀꯥꯗ ꯂꯩꯔꯒ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯐꯪꯒꯗꯧꯔꯤꯕꯅꯣ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯄꯣꯊꯥꯕ ꯐꯖꯅ ꯔꯤꯂꯦꯛꯁ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯅꯣ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯔꯣꯖꯤꯗꯤ ꯚꯥꯁꯀꯔꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯝꯗꯦ ꯄꯤꯀꯨꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯔꯒ ꯌꯨꯝ ꯉꯟꯇꯥ ꯄꯥꯟꯅꯕ ꯇꯧ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯔꯣꯖꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯅꯪꯉꯣꯟꯗ ꯌꯨꯝ ꯄꯥꯟꯈꯤꯕ ꯑꯩꯒꯤ ꯏꯆꯦ ꯑꯗꯨꯁꯨ ꯑꯄꯪꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ
ꯅꯨꯄꯤ ꯑꯃꯅ ꯌꯨꯝ ꯄꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯁꯦꯟꯅꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯁꯤ ꯀꯝꯗꯧꯅ ꯑꯄꯪꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯃꯅ ꯑꯃꯗ ꯁꯄꯣꯔꯠ ꯇꯧꯅꯔꯤꯕ ꯑꯁꯤ ꯀꯝꯗꯧꯅ ꯑꯄꯪꯕ ꯑꯣꯏꯔꯤꯕꯅꯣ? ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯆꯦꯒ ꯑꯩꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯆꯦꯒꯤ ꯊꯕꯛ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯃꯗꯤ ꯑꯩꯕꯨ ꯍꯔꯥꯎꯍꯟꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅꯇ ꯂꯩꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕ ꯑꯁꯤ ꯅꯠꯇꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯆꯦꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯉꯥꯏꯗꯨꯅꯇ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯁꯥ ꯃꯇꯣꯝꯗ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯈꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯦ ꯄꯤꯀꯨꯒꯤ ꯃꯃꯥ ꯑꯗꯨ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯣꯛ ꯌꯥꯝꯅ ꯂꯩꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯆꯪꯈꯣꯟꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯐꯔꯤꯕ ꯀꯣꯛ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯂꯧꯁꯤꯡꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯂꯪꯊꯣꯛꯇꯨꯅ ꯑꯔꯦꯝꯕ ꯇꯥꯍꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯐꯝ ꯈꯪꯍꯟꯈꯤꯗꯦ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯇ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯩꯖꯕ, ꯁꯤꯡꯖꯕ, ꯒ꯭ꯌꯥꯟ ꯄꯨꯝꯅꯃꯛ ꯂꯪꯊꯣꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯅꯤ ꯑꯩꯅ ꯑꯄꯪꯕ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯤꯀꯨꯗꯤ ꯑꯁꯤꯒꯨꯝꯕ ꯗꯤꯁꯤꯖꯟ ꯑꯁꯤ ꯂꯧꯍꯟꯅꯤꯡꯗꯦ, ꯑꯄꯪꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯏꯆꯥꯅꯨꯄꯤ ꯄꯤꯀꯨ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯃꯇꯣꯝꯗ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯅꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯑꯩꯅ ꯁꯦꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯤꯡꯈꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯏꯆꯥꯅꯨꯄꯤ ꯄꯤꯀꯨꯁꯨ ꯑꯗꯨꯝꯅ ꯍꯤꯡꯕ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯤꯀꯨꯗꯤ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯔꯣꯖꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯅꯑꯣꯡ ꯅꯇꯧ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯏꯆꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ BP ꯍꯥꯏ ꯑꯣꯏꯕꯗꯒꯤ ꯂꯩꯈꯤꯗꯕꯗꯣ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯤꯀꯨꯒꯤ ꯑꯣꯐꯤꯁꯇ ꯔꯥꯅꯥ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯤꯀꯨꯒꯤ ꯄꯥꯔꯠꯅꯔ ꯁꯍꯤꯠꯇ ꯄꯤꯀꯨꯅ ꯃꯈꯣꯏꯒꯤ ꯇꯦꯛꯁꯤ ꯁꯥꯔꯚꯤꯁ ꯂꯧꯕ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯗꯨꯒꯤ ꯕꯤꯜ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯄꯤꯀꯨꯕꯨ ꯇꯦꯛꯁꯤꯗ ꯄꯤꯛꯑꯞ ꯇꯧꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯗ꯭ꯔꯣꯞ ꯇꯧꯔꯨꯆꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯦ ꯂꯣꯏꯅ ꯀꯤꯔꯦ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯕ ꯀꯅꯥꯝꯇ ꯌꯥꯅꯗ꯭ꯔꯦ꯫ ꯁꯍꯤꯠꯅ ꯍꯥꯏꯔꯛꯏ, ꯃꯥꯅ ꯃꯆꯤꯟꯗ ꯄꯉꯥꯡꯗ ꯉꯥꯡꯖꯔꯕꯁꯨ ꯅꯈꯣꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯔꯥꯅꯥꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯂꯛꯏ, ꯔꯥꯅꯥ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯆꯦꯗꯤ ꯀꯝꯗꯧꯔꯤꯕꯒꯦ? ꯔꯥꯅꯥ ꯑꯃꯗꯤ ꯁꯍꯤꯠ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯅꯤ꯫ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯄꯜꯂꯛꯀꯅꯨ, ꯑꯩꯗꯤ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ, ꯑꯗꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯄꯤꯀꯨꯗꯣ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯈꯔ ꯁꯦꯝꯗꯣꯛꯎ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯤ ꯑꯆꯤꯟꯕ ꯃꯦꯇ꯭ꯔꯣ ꯇꯣꯡꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤ꯫ ꯁꯍꯤꯠꯅ ꯍꯥꯏꯔꯛꯏ, ꯄꯤꯀꯨꯁꯨ ꯑꯣꯐꯤꯁ ꯂꯥꯛꯈ꯭ꯔꯕꯅꯤ, ꯅꯪ ꯆꯪꯉꯒ ꯑꯣꯏꯅ ꯍꯥꯏꯔꯨꯆꯣ꯫ ꯔꯥꯅꯥꯁꯨ ꯄꯤꯀꯨꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯤꯀꯨꯗ ꯍꯥꯏꯔꯛꯏ, ꯄꯤꯀꯨ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯍꯥꯏꯕꯗ ꯔꯥꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯤꯀꯨꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯩꯇꯦ꯫ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯏꯁꯨ ꯑꯁꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯎꯒꯦ? ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯁꯍꯤꯠꯀ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯌꯥꯔꯦ, ꯃꯁꯤꯒꯤ ꯃꯔꯝꯗ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯨꯝꯁꯤ꯫ ꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯗꯕ ꯃꯈꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯤꯀꯨ ꯇꯦꯕꯜꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯣꯝꯗꯅ ꯔꯣꯖꯤ ꯑꯃꯗꯤ ꯚꯥꯁꯀꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯖꯤꯅ ꯍꯥꯏꯔꯛꯏ, ꯚꯥꯁꯀꯔ ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯄꯤꯀꯨꯕꯨ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯍꯟꯗꯨꯅꯇ ꯊꯝꯃꯦ, ꯃꯍꯥꯛꯁꯨ ꯈꯔ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯦ꯫ ꯚꯥꯁꯀꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯦ꯫ ꯄꯤꯀꯨꯗ ꯃꯍꯥꯛ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯚꯥꯁꯀꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯔꯣꯖꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯜꯀꯇꯥꯗꯒꯤ ꯕ꯭ꯔꯣꯀꯔ ꯑꯃ ꯚꯥꯁꯀꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯚꯥꯁꯀꯔꯗ ꯍꯥꯏꯔꯛꯏ, ꯀꯣꯜꯀꯇꯥꯗ ꯂꯩꯔꯤꯕ ꯅꯍꯥꯛꯀꯤ ꯅꯌꯨꯝ ꯇꯝꯄꯥꯀꯨꯟꯁ ꯍꯥꯏꯔꯤꯕꯗꯣ ꯌꯣꯟꯊꯣꯛꯂꯣ, ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯊꯤꯀꯥꯗꯥꯔ ꯑꯃꯅ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯂꯩꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯚꯥꯁꯀꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ, ꯌꯨꯝ ꯑꯗꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯣꯟꯊꯣꯛꯂꯣꯏ꯫ ꯚꯥꯁꯀꯔꯒꯤ ꯋꯥꯉꯥꯡ ꯑꯁꯤ ꯇꯥꯕꯗ ꯕ꯭ꯔꯣꯀꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯃꯆꯤꯟꯗꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯅꯆꯥꯅꯨꯄꯤ ꯄꯤꯀꯨꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ, ꯄꯤꯀꯨꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯗꯧꯅ ꯇꯧꯏ, ꯅꯪꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯄꯦꯡ ꯆꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯚꯥꯁꯀꯔꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯄꯤꯀꯨꯗ BP ꯆꯦꯛ ꯇꯧꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯚꯥꯁꯀꯔꯒꯤ BPꯗꯤ ꯄꯨꯔꯥ ꯅꯣꯔꯃꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯚꯥꯁꯀꯔ ꯃꯁꯥ ꯉꯝꯗꯦ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯗꯥꯛꯇꯔ ꯁ꯭ꯔꯤꯕꯥꯁꯇꯕꯁꯨ ꯄꯤꯀꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯚꯥꯁꯀꯔ ꯑꯃꯗꯤ ꯗꯥꯛꯇꯔ ꯁ꯭ꯔꯤꯕꯥꯁꯇꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ, ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯀꯣꯜꯀꯇꯥꯗ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯀꯅꯤ, ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯕ꯭ꯔꯣꯀꯔ ꯊꯥꯔꯛꯇꯨꯅ ꯌꯨꯝ ꯌꯣꯜꯂꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯇꯅꯅꯕ ꯊꯕꯛ ꯇꯧꯔꯝꯒꯦ꯫ ꯅꯥꯀꯟꯗ ꯐꯝꯂꯤꯕꯤ ꯔꯣꯖꯤꯅ ꯍꯥꯏꯔꯛꯏ, ꯕ꯭ꯔꯣꯀꯔ ꯑꯃ ꯂꯥꯛꯂꯝꯃꯦ ꯍꯥꯏꯗꯨꯅ ꯑꯗꯨꯌꯥꯝ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯕ꯭ꯔꯣꯀꯔ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯐꯖꯅ ꯍꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯕ꯭ꯔꯣꯀꯔ ꯑꯃ ꯂꯥꯛꯂꯝꯃꯦ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ BP ꯆꯦꯛ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯄꯨꯔꯛꯀꯗꯣꯔꯤꯕꯁꯦ?
ahal loisilakpa isa sonsilakpa haibasidi sahigi matungina hakchangda nungaitaba haibasi hauna sani ngahak leiraga Dr. Sebastamna mahakna purakliba khabar adu puthokhtuna Bhaskar da ulami aduga hairi khabar asida cycle thoriba nipa asi maming Asako kawi nupa asi Japan da cycle thoduna lamsang kaya kaya chatpagi damakta maming chatliba nupani nupa asina sahi 38 suraklaba adu fawbada mahakna cycle da lamsang thoba lepkhide adubu nupa asi mamang hapta da lekhidre Bhaskar na hanglai kamdawna laikhidabano cycle dagi ontharaga brain hemorrhage tawduna laikhidabra natragana heart attack tawduna laikhidabra Bhaskar gi wahang asida Srivastapna nokladuna hairi sahi 38 da kilometer 50 humpu cycle thauduna chaliba nupa adudabu karamba leina nagadoribano Bhaskar di wahai asida ngakpada loikhre mahakti sahi 63 subada ngairi aduga madi masa sonthare khong hamba khopa yadabagi anaba amasu leire aduga asomdana sahi 38 suraba nupa amana cycle thauduna kilometer 50 humpu chatli Mathanga ayuktana Bhaskar na nganta hawatuna makhoigi mayumda khabar delivery tawbu lakliba nupa adugi cycle munduna lorami aduga mahak thauge haiduna hairami makhoigi imungda thabak tawduna leiriba budhanadi pikuna khanglagadi sauragani cycle thawganu hairami adubu Bhaskar nadi kenta taramde cycle mathakta hatuna cycle thawba hauki Mathangi chinda Rana mayumda famduna khabar paaduna lerami mahaki mama changlaglaga hairi nachanupi gi nupa adu lakani maga wa loisinagadabani maram aduna nangsu nafinarol hongdoktuna wari sanaba siyaw makhoi ani na wari sanariba adugi maningdana Rana gi machanupina mahaki machanupi piklibedu themduna lerami adubu Rana na hairi madugu mathaba adu ayawningde hainabagi mingda nakoina nupa adudagi paisa lawna nabu khonaribado madu tawbagi mahutta isana suja nomja tawraga paisa talaga ijalaina hingbana phatabra wahai asida mama amadi machanupina nangde imung asigi kemta khandabani nangde ekhoibu nungsiba nate haiduna pangang dangang selakpa haurakhi Tanja asida laibak phaba haigadra karino Rana da phone ama tawrakhi aduga makhoigi taxi ama accident thokle haiduna pau pirakhi Rana na hanglai karamba client puraga chatpa matamda accident thoklibano phone tawraklibanu paduna piku ga chatminaba matamda accident thokpani wahai asida Rana na yamna khoidok sawningna masigi nupi asida wa hairabasu kanararoi haiduna machinna soladuna accident thokpha mafam aduda chatki Mathangi sinda saina sinduna piku amadi Rana wari sananabagi damakta mafam amada kaurami Pikuna hek lakpaga accident adu aigidi kaimta ira lekte hairi Rana na su karem na boy kaibai tawraduna hairi hoi aigi driver na soiba soidana oramgani Pikudi paithoktu na fam lerami Rana na hairi madu fana oiduna su driver da wa haiba matamda wa fajana haibiredi faidana driver singse nongonda loina kiye Pikuna mukhumlai aidi driver da karisu haikide meeting thenge khara thuna gari thawro haigi bhaktani aduga nangi driver na gari du thengjinbani Rana su sauningbadagi khonjan khara kalap taroduna hairi haujiki matamda accident tholabadi nupidadi kana suk maral side nupa natraga driver aduda oina maran sijili samas asigi chanabi sisu angakpani Pikun hairi noigi taxi natrabasu ai itomda auto da chatpa yai ai isa itomda manage tawba ngamjani Rana na chalamdaida Madam ai leiringeda Madam na auto tongduna chatpagi mathau tade haiduna michi khachaladuna lagnaba kaibo harami Pikusu sauraduna mahaki partner sahita hairi nangi namanabado wangang sangadi yamna fajade adubu nangi namanabu oibanina nangna sumangonda karisu hairoi natra sahina hairi noi ani wari fajana sananaba aina sinbani Pikuna sauraduna hairi matam kharadi ai office laklarage suti laurage haramaga chatki sahiti ai tomdana meeting mayamadu kamdawna tohogadoribno haiduna hanghauri Pikudi kemta khumlamdana auto tongduna adum mayum chatkre Matam kharadi Piku mayumgi amot nakai sengdoktuna mapagi saba tawduna yumda lerami Bhaskar su yumthangnaba miyoi singa khanabadi leplamde nongma Rana Pikuda call tawradun hairi office alaroidra akhoi taxi karoktrabadi kedorabage hanglami Pikuna yamna saun hairi noigi taxi do darkar leite matungda su amu hanna nakhoidagi taxi lauraroi maram aduna aingonda amu hanna call tawraklanu Pikune phone hek thamkibaga Bhaskar na hairi Piku horen di nandomcha Roji gi luhongbagi wedding anniversary party lei party chananaba taxi book tawkhrabra upai leitraba Pikuna Rana da yamna sauna call torami aduga mana chatkadaba mafam adu harami pung 3 ki mamangda yorakadabani haiduna su hairi Rana na nokladuna hairi ai leiringeda Madam na auto tongduna chathaloi haikidabra Pikudi ikai nungsi yanare phone hek thambaga sofa gi cushion ama paiduna machin khumjalaga mana sauningliba adu phananaba makhol hauna laurami Mathangi sinda Roji gi party mafamda mapa macha wari sanaduna leiringeda Roji changsilaktuna mahaka khangnaba nupa ama kausinduna Piku amadi nupa aduga masak khangna halli nupa aduna hairi ai America da isagi karbar ama hangdoktuna karbar tawduna leiri Bhaskar na hangai nangbu aigi ichanupi si luhongba ngamgadoribra
नुपादुना खुमलई हौजिक्की ओइनदि आइगी खंगनबा कनासु लेते अदुबु नुपी अफबा अमा थेंगनरबदि आइसु युम पालगे हाइनदि खल्ले भास्कर हायरई अदुबु आइगी इचानपी सिदि यामना थुना सावगनबनी युम पालबा मतुंगदसु इमुंगी थबा इंखांग तौदुना लैगदबा इचानपी नत्ते महाक्सु मागे कंपनी अमा चलाइरिबनी अदुगिसु मथक्ता महाक वर्जन नत्ते मरम अदुना नंगी वाखलदा आइगी इचानपी सि अफबा नुपीनी हाइना खनब्रा भास्कर की वाहय असि ताबा मतमदा नुपा अदुदि मसा इथक थकलदुना इगा तौरदुना हायरई मी खरगी मफमददि महाक अफबा नुपी ओरंबसु याय पीकूसु इकायरदुना मपादा आई हाना युमदा हलमगे नंग टैक्सी अमा कौदुना हलकलो हायरमगा महाक चटखी मथंगी सिंदा भास्कर पार्टी मफमदगी यू मयाम थकलगा हलक्खी मयुमदा हलकलबा मतमदसु मयुमदा लैरिबा यू खरा हाइदुना थकलम्मी इसाई हौना थादुना जगोय सादुना लेरमी तंजा असिदा पीकू लालगा हायरई बाबा थेंगे पोथानबा तौरो अदुबु मतम कुइरबगी तुंगदा महाकी सोलबा मपाना मोंदा नुंगाइना जगोय सादुना लैरिबा मतौदु उबदा पीकूसु मपाना तौरिबा अदुदा थिंगलमद्रे पीकू मागे कादा चंगलगा सहितपु मागे मनाक्ता लाओ हाइदुना कौरमी मथंगे अयुक नोंगालकपा मतमददि पीकूगी कागी थोंगदा बुदाना थोंग कन्ना कन्ना थिलक्तुना महाकपु हौदोलमी अदुगा हायरई ngasai pung mari dagi nang bohdo na bohana bani adubu nang di tadraba male Bhaskar do sor honba wai haiduna taropadagi doctor kauduna yang halabani pikusu ipa pakhana mapagi manakta lai doctor Shrivastava na hairi ngarang dang khare henjan khraba male haujiti kaisu tawraroi hidak pija khrabani phajana pothahan biro phamungda oxygen mask haptuna masa sona leiriba Bhaskar gi manakta kaptuna pikuna famlaga mapa asonbagi seba tawri tanja sida sahitsu piku kadagi thorai aduga doctor da hanglai kai toba yaurabage doctor na hairi haujiti kaisu tawdreda pakhaluranu mathangi sinda imungi khangna chanaba mari mata mayam punna laktuna Bhaskar na gyan tarakpa ngaiduna lerami Bhaskar na gyan tarakpa matamdadi sor honba ngamboi ngamdabai tawraduna yamna wana hairi ai Kolkata da chattaba yadre mathangi sinda Bhaskar haugat kangkhat tawduna chatpadi khara ngamlakle adubu haujik phawa Bhaskar di Kolkata da chatkani haiduna sikhang khangduna leiri pikuna hairi nangna Kolkata da chattaba yade hairagadi nasana tumda chachau masa anaba leiri haibase kemta khandabani haiduna mapada nungaitana hairi Rojina su mateng pangsiladuna hairi Kolkata yaubudi lairadana Kolkata chananaba airport phau chatpa matamda nangdi sor mapi holani wabana loirani Bhaskar na hairi aidi aeroplane tonglaga chatloi aeroplane manungda ichin chin phambado ai hainade pikuna hairi train da chatsi hairaba ma aidi yauraroi aidi ngamoi Bhaskar na mo hairi train dudi aisu chatningde dak nombaduda BP wangkhanabani adune hena wani Bhaskar na Dr. Shrivastava onchinduna hairi isada ikom komna Kolkata da chatpa yagadaba lambi amadi leire Bhaskar amadi Dr. Shrivastava kuina loinarakpanina mahakna hairibadu doctor na su khanglami doctor na makha samdarai madumagni aina khalibasu lamsang chatpa matamda matam kuina famsinbada waraklaba matamda ngahak pathabasu yaba Shanti leina nangi apamba matungina chatningba matamda chatpa aduga lepningba mafamda lepasu yaba Bhaskar na hairi maduni aina khalisu taxi ama book tawraga Kolkata da chatlasi madu oirabadi aigi apamba matungina patha chatlabasu yare ahalani na monda nungaina Kolkata chananaba plan tawriba adu ubada pikudi matha sabada loikre asomdana ranana mahaki driver singda piku galoina na Kolkata chatkadabani haiduna order tarami adubu driver sing adudi chaningdabagi mamai leithok tuna leinarami matawasida ranana hairi pikuna machinda pangang ngangjarabasu mahakti yamna faba nupini maram maduna driver maya maraktagi Daniram nang oina hayengi duty ase chatlo ayuki pung mari mamangda piku gi mayum yogadabani haiduna hairami asomdana pikusu Kolkata chananabagi damakta potcha yomsinba hokre adubu mathangi ayuk pung mari helaklaba adu fawba driver laktre maram aduna yamna sauraba pikuna ranada call tawrai aduga hanglai nangi driver adu kadaida laikhrabage aikoina ngaraklibasi pungkhai ama helakle Ranana tumba hogalaga mamit singboi singdawai tawraduna hairi oil pump da thau hananaba leramgani ayemta paw lawnarakige Rana su mahaki office ta laktuna driver singda call tawrami adubu driver kanamtana call pairakte asumna matha saringe tanja sida pikuna mu call tawrai aduga hairi aina su hana haikrabani ahalga loinana chatkadabani haina aduga kari maramgi damakta aikhoibu matam asu koina ngaina halibano Ranana hairi ngahakta ngaikho driver kanamta paw phana bangamdaduna leire pikuna yam sound hairi business toba haitrabadi gari booking loba haitrabadi kari maramgi damakta taxi service talari bano Ranana yamna sound hairi wa khudimak phajana ingna tamna hainaba yaba ngaktani ingna tamna wa haiba haitabra nangi naming tabada driver sing asi thabak chaningdre nangnadi driver singda phajana wa haibidabanina driver sing adudi loina lot khre
ꯑꯁꯣꯝꯗꯅ ꯕꯥꯁꯀꯔꯒꯤ ꯏꯃꯨꯡꯗ ꯔꯣꯖꯤ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯅꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯤ ꯆꯠꯇ꯭ꯔꯤꯕꯅꯣ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯗ꯭ꯔꯥꯏꯚꯔ ꯂꯥꯛꯇ꯭ꯔꯦ ꯄꯤꯀꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯤꯀꯦꯠ ꯀꯛꯅꯅꯕ ꯀꯣꯜ ꯇꯧꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯥꯅꯥ ꯄꯤꯀꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯗ꯭ꯔꯥꯏꯚꯔ ꯀꯅꯥꯝꯇꯅ ꯅꯪꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯂꯣ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ ꯑꯩꯒ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯂꯁꯤ ꯕꯥꯁꯀꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯁꯤꯔꯥ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕꯗꯣ ꯃꯇꯝ ꯆꯥꯅ ꯂꯥꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯕꯤꯖꯤꯅꯦꯁ ꯀꯝꯗꯧꯅ ꯆꯂꯥꯏꯒꯗꯧꯔꯤ ꯅꯪꯅ ꯑꯁꯨꯝꯅ ꯃꯇꯝ ꯆꯥꯗꯅ ꯂꯥꯛꯂꯕꯗꯤ ꯅꯪꯒꯤ ꯒꯥꯔꯤ ꯃꯄꯨꯅ ꯁꯥꯎꯗꯕ꯭ꯔꯥ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯒꯥꯔꯤ ꯃꯄꯨꯅꯤ ꯃꯥꯗꯤ ꯗ꯭ꯔꯥꯏꯚꯔ ꯅꯠꯇꯦ ꯕꯥꯁꯀꯔꯅ ꯑꯃꯨꯛ ꯈꯗꯥꯡ ꯊꯥꯗꯕ ꯍꯧꯈ꯭ꯔꯦ ꯒꯥꯔꯤ ꯃꯄꯨ ꯑꯃ ꯑꯣꯏꯔꯒ ꯇꯦꯛꯁꯤ ꯁꯥꯔꯚꯤꯁ ꯆꯂꯥꯏꯕ ꯍꯩꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯔꯥꯅꯥꯗꯤ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯀꯣꯜꯀꯇꯥ ꯆꯠꯄꯗ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯥꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯔꯥꯅꯥꯅ ꯏꯃꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯅꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯕꯥꯁꯀꯔꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ID ꯀꯥꯔꯗ ꯄꯤꯔꯛꯑꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯥ ꯌꯨ ꯊꯛꯄ꯭ꯔꯥ ꯅꯤꯁꯥ ꯆꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯂꯝꯃꯤ ꯄꯤꯀꯨꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯨ ꯌꯥꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯣꯠꯆꯩꯁꯤꯡꯁꯤ ꯒꯥꯔꯤꯗ ꯑꯝꯇ ꯍꯥꯞꯆꯤꯟꯅꯕ ꯇꯧꯁꯤ ꯃꯊꯪꯗ ꯄꯣꯠꯆꯩꯁꯤꯡ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯣꯜꯀꯇꯥ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯊꯣꯛꯅꯔꯛꯏ ꯗꯥꯛꯇꯔ ꯁ꯭ꯔꯤꯕꯥꯁꯇꯞꯅ ꯕꯥꯁꯇꯔꯗ ꯍꯥꯏꯔꯤ ꯂꯝꯕꯤꯗ ꯆꯠꯂꯕꯁꯨ ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯆꯥꯎ ꯅꯁꯥꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯄꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯎ ꯍꯥꯏꯗꯨꯅ ꯀꯟꯅ ꯁꯤꯟꯅꯔꯤ ꯗꯥꯛꯇꯔꯅ ꯔꯥꯅꯥꯗ ꯍꯥꯏꯔꯛꯏ ꯕꯥꯁꯀꯔꯅ ꯈꯣꯡ ꯍꯥꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯆꯧꯀꯤ ꯑꯁꯤꯁꯨ ꯒꯥꯔꯤꯗ ꯍꯥꯞꯄꯣ ꯍꯥꯏꯅ ꯔꯥꯅꯥꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯩ ꯌꯨꯝ ꯍꯣꯡꯕꯗꯧꯅ ꯄꯣꯠꯆꯩ ꯄꯨꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯒꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯒꯥꯔꯤ ꯑꯆꯧꯕ ꯕꯥꯟ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯝꯒꯗꯕꯅꯤ ꯀꯣꯜꯀꯇꯥ ꯆꯠꯄꯗ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯝꯐꯝꯗ ꯒꯥꯔꯤ ꯇꯣꯡꯅꯔꯝꯃꯤ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯊꯧꯔꯕ ꯃꯇꯨꯡꯗ ꯄꯤꯀꯨꯅ ꯍꯪꯂꯛꯏ ꯀꯔꯝꯕ ꯍꯥꯏꯋꯦꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯔꯥꯅꯥꯅ ꯃꯦꯞ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯔꯦꯠꯅ ꯃꯥꯔꯛ ꯇꯧꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯕꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯂꯝꯕꯤꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯉꯤꯅ ꯔꯥꯅꯥꯅ ꯈꯣꯏꯗꯧ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯤꯂꯣꯃꯤꯇꯔ 1,500ꯅꯤ ꯀꯥꯔꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯦꯟꯅ ꯆꯪꯒꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯑꯣꯏꯜ ꯄꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯔꯥꯅꯥꯅ ꯊꯣꯡ ꯐꯥꯎꯕ ꯍꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯕꯥꯁꯀꯔꯗꯤ ꯋꯥꯁꯔꯨꯝ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯇꯣꯏꯂꯦꯠ ꯃꯄꯥꯟꯗ ꯕꯨꯙꯥꯅ ꯂꯦꯞꯇꯨꯅ ꯕꯥꯁꯀꯔꯕꯨ ꯁꯪꯂꯤ ꯑꯣꯏꯜ ꯄꯝꯗꯒꯤ ꯊꯥꯎ ꯍꯥꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄ ꯃꯇꯝꯗ ꯄꯤꯀꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯃꯊꯪꯗꯤ ꯀꯗꯥꯏꯗ ꯈꯥꯝꯗꯣꯏꯅꯣ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯡ 2 ꯆꯠꯂꯒ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯐꯝ ꯃꯐꯝ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗ ꯈꯥꯝꯅꯤ ꯕꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯄꯨꯡ 2ꯗꯨꯗꯤ ꯌꯥꯝꯅ ꯁꯥꯡꯃꯜꯂꯦ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯒꯅꯤ ꯋꯥꯍꯩ ꯑꯁꯤꯗ ꯄꯤꯀꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯨꯝꯕ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯃꯇꯝ ꯌꯥꯝꯅ ꯆꯪꯕ ꯑꯁꯤꯒꯤꯅꯤ ꯑꯩꯅ ꯄ꯭ꯂꯦꯟꯗ ꯆꯠꯁꯤ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯇꯦꯛꯁꯤꯗ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈꯤ ꯕꯥꯁꯀꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯅ ꯁꯤꯈꯥꯡ ꯈꯥꯡꯕ ꯅꯠꯇꯦ ꯑꯩꯅ ꯇꯦꯛꯁꯤꯗ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯅꯪ ꯅꯁꯥꯅ ꯌꯥꯖꯔꯛꯄꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯤꯀꯨꯅ ꯕꯥꯁꯀꯔꯒ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯣꯡꯗ ꯑꯣꯏꯅ ꯇꯥꯏꯅꯔꯦ ꯔꯥꯅꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯦꯡꯈꯩ ꯂꯥꯛꯂꯤꯕꯗꯣ ꯗ꯭ꯔꯥꯏꯚꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯂꯥꯛꯇ꯭ꯔꯁꯨ ꯇꯣꯛꯎꯗꯅ ꯑꯩꯗꯤ ꯄ꯭ꯂꯦꯟꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯤꯀꯦꯠ ꯀꯛꯄ ꯍꯧꯔꯨꯔꯕꯅꯤ ꯅꯪꯅ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯇꯦꯛꯁꯤꯗ ꯑꯃꯨꯛ ꯆꯠꯂꯦ ꯔꯥꯅꯥꯁꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯅꯈꯣꯏ ꯑꯅꯤ ꯈꯠꯅꯔꯒ ꯑꯩ ꯌꯥꯎꯍꯜꯂꯛꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯩꯅ ꯅꯝꯗꯨꯅ ꯑꯩꯒꯤ ꯇꯦꯛꯁꯤ ꯃꯊꯛꯇ ꯊꯥꯡꯒꯠꯈꯤꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯦꯌꯔꯄꯣꯔꯠꯇ ꯑꯣꯏꯅ ꯊꯤꯜꯂꯝꯃꯒꯦ ꯍꯥꯏꯔꯝꯃꯤ ꯕꯥꯁꯀꯔꯅ ꯃꯔꯛ ꯊꯠꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯅꯥꯝꯇ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯅꯪꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯀꯅꯨ ꯋꯥꯍꯩ ꯑꯁꯤꯗ ꯔꯥꯅꯥꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯕꯥꯁꯀꯔꯅ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯤꯀꯨ ꯅꯪ ꯀꯣꯏꯕ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯗꯥꯏꯅꯦ ꯀꯣꯏꯕ ꯆꯠꯄꯅꯤ ꯍꯥꯏꯅ ꯈꯜꯂꯣ ꯑꯦꯟꯖꯣꯏ ꯇꯧ ꯏꯁꯩ ꯁꯛꯎ ꯍꯥꯏꯗꯨꯅ ꯕꯥꯁꯀꯔꯅ ꯏꯁꯩ ꯑꯃ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ ꯄꯤꯀꯨꯁꯨ ꯃꯄꯥꯅ ꯁꯛꯂꯛꯂꯤꯕ ꯏꯁꯩ ꯑꯗꯨꯒꯤ ꯇꯥꯟꯊꯥ ꯆꯥꯅ ꯏꯁꯩ ꯃꯈꯥ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯝꯃꯤ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯃꯥꯡꯗꯗꯤ ꯃꯄꯥ ꯃꯆꯥ ꯑꯃꯅ ꯑꯃꯗ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯁꯥꯎꯅꯈꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯏꯁꯩ ꯁꯛꯃꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯂꯕ ꯃꯤ ꯆꯤꯜꯂꯕ ꯂꯝꯕꯤ ꯀꯌꯥ ꯇꯨꯡꯑꯣꯏꯅꯅ ꯊꯝꯂꯝꯂꯒ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯀꯌꯥ ꯎꯕ ꯃꯇꯝꯗ ꯄꯤꯀꯨꯅ ꯐꯖꯔꯕ ꯁꯤꯅꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯐꯣꯇꯣ ꯀꯥꯞꯂꯤ ꯂꯝꯁꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯤꯀꯨꯅ ꯃꯌꯨꯝꯗꯒꯤ ꯁꯦꯝꯂꯛꯄ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯕꯥꯁꯀꯔꯗꯁꯨ ꯄꯤꯔꯝꯃꯤ ꯔꯥꯅꯥꯗꯁꯨ ꯄꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯂꯥꯛꯄꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯐꯝ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯔꯥꯅꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯝꯗꯥꯏꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯈꯥꯡꯒꯨꯝꯁꯤ ꯅꯈꯣꯏꯅ ꯆꯥꯒꯗꯕ ꯊꯛꯀꯗꯕꯁꯤꯡ ꯑꯗꯨ ꯈꯔ ꯊꯨꯅ ꯇꯧꯔꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯨꯙꯥꯟꯗꯤ ꯕꯥꯁꯀꯔꯅ ꯋꯥꯁꯔꯨꯝ ꯆꯪꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯔꯥꯅꯥꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯂꯝ ꯑꯂꯥꯞꯄꯗ ꯆꯠꯊꯣꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯥ ꯃꯆꯥ ꯃꯔꯩ ꯌꯦꯠꯅꯔꯤ ꯄꯤꯀꯨꯁꯨ ꯔꯥꯅꯥ ꯃꯃꯥ ꯃꯆꯥꯅ ꯃꯔꯩ ꯌꯦꯠꯅꯔꯤꯕ ꯑꯗꯨ ꯇꯥꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯥꯁꯀꯔꯁꯨ ꯑꯌꯨꯛꯀꯤ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯈꯤ ꯄꯤꯀꯨꯅ ꯃꯄꯥꯒꯤ ꯆꯥꯅꯅꯕ ꯏꯟꯕꯤꯗꯨꯅ ꯃꯄꯥꯕꯨ ꯁꯦꯕꯥ ꯇꯧꯔꯤ ꯔꯥꯅꯥꯅ ꯃꯈꯣꯏꯅ ꯂꯝꯁꯥꯡ ꯆꯠꯄꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤꯗ ꯕꯦꯔꯥ ꯀꯥꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯤ
ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯇꯝ ꯈꯔ ꯒꯥꯔꯤ ꯊꯧꯔꯦ ꯑꯗꯨꯒ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯒꯗꯤ ꯉꯁꯤꯃꯛ ꯀꯣꯜꯀꯇꯥ ꯌꯧꯅꯅꯕ ꯒꯥꯔꯤ ꯊꯧꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯐꯦꯃꯤꯂꯤ ꯄꯤꯛꯅꯤꯛ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯆꯠꯅꯅꯕ ꯑꯣꯏꯔꯝꯃꯦ ꯁꯨꯃꯥꯏꯅ ꯆꯠꯂꯕꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯦꯟꯅ ꯆꯪꯂꯅꯤ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯠꯇꯦꯀꯣ ꯄꯤꯀꯨꯅ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯈꯨꯖꯤ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯂꯩꯔꯒ ꯂꯩꯊꯣꯛꯄꯒꯤꯅꯤ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯌꯥꯒꯗꯧꯕ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯒꯤ ꯅꯪ ꯂꯨꯍꯣꯡꯂꯔꯣꯏꯗ꯭ꯔꯣ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗꯗꯤ ꯅꯨꯄꯤ ꯂꯣꯏꯅ ꯂꯨꯍꯣꯡꯅꯕꯅꯤꯗ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯆꯥꯎꯈꯠꯄꯒꯤ ꯃꯁꯛ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯈꯣꯏꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯜꯂꯤ ꯔꯥꯅꯤ ꯂꯛꯁꯃꯤꯕꯥꯏ ꯁꯣꯔꯣꯖꯤꯅꯤ ꯅꯥꯏꯗꯨꯅ ꯆꯤꯡꯕꯤ ꯁꯃꯥꯖꯇ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯤ ꯃꯁꯛ ꯅꯥꯏꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯂꯩꯔꯤ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯜꯂꯤ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅ ꯂꯨꯍꯣꯡꯅꯩ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯒꯗꯕ ꯅꯠꯇꯦ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯃꯔꯝ ꯆꯥꯅ ꯂꯨꯍꯣꯡꯒꯗꯕꯅꯤ ꯅꯨꯄꯥꯅ ꯄꯥꯝꯂꯤ ꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯄꯦꯜꯍꯟꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯕꯥ ꯇꯧꯕ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯕꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯕꯛꯅꯤ ꯈꯟꯗꯨꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯃꯑꯣꯡ ꯑꯁꯤꯗꯅꯤ ꯑꯩꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯑꯄꯪꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯍꯥꯏꯔꯤꯕꯗꯣ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯉꯥꯛꯇ ꯅꯠꯇꯦ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯁꯥꯊꯤꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤꯒꯤ ꯀꯩꯁꯨ ꯈꯟꯗꯕ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯚꯥꯁꯀꯔꯅ ꯈꯨꯝꯂꯛꯏ ꯅꯨꯄꯥꯅꯗꯤ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯑꯁꯤ ꯆꯠꯄ ꯌꯥꯔꯒ ꯅꯨꯄꯤꯅꯗꯤ ꯀꯔꯤꯒꯤ ꯇꯧꯕ ꯌꯥꯔꯣꯏ ꯅꯨꯄꯥꯅ ꯇꯧꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯅꯤ ꯃꯈꯣꯏꯅꯁꯨ ꯇꯧꯔꯤꯕꯗꯣ ꯇꯧꯒꯦ ꯍꯥꯏꯔꯒ ꯇꯧꯖꯁꯅꯨ ꯔꯥꯅꯥꯗꯤ ꯚꯥꯁꯀꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ ꯃꯥꯒ ꯃꯔꯩ ꯌꯦꯠꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯄꯤꯀꯨꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯄꯥꯒꯤ ꯃꯒꯨꯟ ꯈꯪꯕ ꯄꯤꯀꯨꯅꯗꯤ ꯔꯥꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯁꯤꯜꯂꯛꯈꯤ ꯔꯥꯅꯥꯅ ꯄꯤꯀꯨꯗ ꯌꯦꯡꯂꯤꯕ ꯑꯗꯨ ꯎꯕꯗ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯤꯀꯨꯗ ꯌꯦꯡꯂꯤꯗꯤ ꯚꯥꯁꯀꯔꯅ ꯔꯥꯅꯥꯕꯨ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯇꯝ ꯀꯨꯏꯅ ꯐꯝꯁꯤꯜꯂꯛꯄꯗꯒꯤ ꯋꯥꯔꯗꯨꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯒꯥꯔꯤ ꯈꯥꯝꯂꯝꯃꯤ ꯔꯥꯅꯥꯅ ꯁꯍꯤꯠꯇ ꯀꯣꯜ ꯇꯧꯔꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯍꯅꯨꯕ ꯑꯁꯤꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯄ ꯋꯥꯔꯤ ꯉꯥꯛꯇ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯡꯗ ꯌꯥꯝꯅ ꯐꯖꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯅꯣ ꯆꯨꯕ ꯋꯥ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯃꯔꯩ ꯌꯦꯠꯅꯕꯗ ꯑꯩꯗꯤ ꯀꯣꯛꯄꯨ ꯉꯥꯎꯔꯦ ꯁꯍꯤꯠꯅ ꯍꯥꯏꯔꯛꯏ ꯃꯆꯤꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯕꯁꯨ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯐꯕ ꯃꯤ ꯉꯥꯛꯇꯅꯤ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯒꯥꯔꯤꯒ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯦꯜꯂꯛꯅꯤꯡꯂꯕꯅꯤ ꯑꯁꯣꯝꯗꯅ ꯄꯤꯀꯨꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯇ꯭ꯔꯪꯛꯇꯒꯤ ꯃꯄꯥꯒꯤ ꯁꯦꯟꯗꯜ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯒꯤ ꯇ꯭ꯔꯪꯛ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯗ꯭ꯔꯥꯏꯚꯔꯁꯦ ꯍꯥꯠꯇꯣꯛꯑꯒꯦ ꯍꯥꯏꯔ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯊꯥꯡꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯒꯤꯅꯤ ꯚꯥꯁꯀꯔꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯁꯤ ꯄꯨꯔꯛꯂꯤꯕ꯭ꯔꯥ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯑꯣꯏꯔꯝꯃꯣꯏꯗ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕꯁꯤꯗꯤ ꯂꯝꯕꯤ ꯂꯝꯁꯥꯡ ꯀꯌꯥ ꯂꯝꯍꯥꯡ ꯀꯌా ꯍꯥꯏꯋꯦ ꯀꯌꯥꯁꯤꯡꯗ ꯃꯇꯣꯝꯗ ꯑꯃ ꯃꯊꯦꯡ ꯅꯥꯏꯗꯅ ꯒꯥꯔꯤ ꯊꯧꯔꯤꯕꯅꯤ ꯂꯝꯕꯤꯗ ꯐꯠꯇꯕ ꯃꯤ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯍꯥꯞꯄ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯀꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯔꯥꯅꯥꯗ ꯎꯠꯂꯛꯏ ꯔꯥꯅꯥꯅ ꯄꯤꯀꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯍꯥꯞꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯂꯧꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯀꯨꯅꯗꯤ ꯊꯥꯡ ꯑꯗꯨ ꯄꯤꯔꯝꯗꯦ ꯚꯥꯁꯀꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯅ ꯊꯥꯡ ꯑꯁꯤ ꯂꯣꯠꯇꯨꯅ ꯄꯨꯔꯛꯂꯤꯕꯅꯣ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯕ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯊꯥꯡꯊꯔꯝꯃꯤ ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯄꯤꯀꯨꯅꯗꯤ ꯕꯕꯥ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯍꯥꯏꯖꯩ ꯔꯥꯅꯥꯁꯨ ꯍꯥꯏꯖꯔꯤ ꯊꯥꯡ ꯑꯁꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯍꯥꯞꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯊꯥꯡ ꯑꯁꯤ ꯒꯥꯔꯤꯗ ꯌꯥꯎꯏ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯥꯡ ꯑꯁꯤ ꯂꯪꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯒꯥꯔꯤꯗ ꯇꯣꯡꯂꯣꯏ ꯅꯪꯒ ꯄꯨꯟꯅ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯅ ꯄꯪꯁꯣꯟꯗ ꯁꯣꯜꯂꯤ ꯔꯥꯅꯥꯅ ꯍꯥꯏꯔꯤ ꯃꯥꯗꯤ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯂꯩꯇꯦ ꯊꯥꯡ ꯌꯥꯎꯏ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗꯦ ꯑꯗꯨꯒ ꯍꯥꯏꯋꯦ ꯑꯁꯤꯗ ꯒꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯂꯤ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯀꯝꯗꯧꯅ ꯊꯥꯡ ꯑꯁꯤ ꯂꯪꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯤꯅ ꯎꯔꯒ ꯐꯖꯔꯣꯏꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯤꯀꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯪꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯊꯥꯡ ꯑꯁꯤ ꯑꯩꯅ ꯂꯪꯊꯣꯛꯂꯦ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯚꯥꯁꯀꯔꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯗ꯭ꯔꯥꯏꯚꯔꯗ ꯍꯥꯏꯌꯨ ꯊꯥꯡ ꯑꯁꯤ ꯃꯥꯅ ꯂꯧꯈꯠꯇꯨꯅ ꯂꯧꯕꯨꯛꯂꯣꯝꯗ ꯂꯪꯊꯣꯛꯈꯣ ꯍꯥꯏꯌꯨ ꯔꯥꯅꯥꯁꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯗꯤ ꯂꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯊꯥꯡ ꯑꯁꯤ ꯂꯪꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯣꯔꯣꯛ ꯃꯇꯥꯏꯗꯨꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯚꯥꯁꯀꯔ ꯑꯃꯗꯤ ꯔꯥꯅꯥ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯃꯨꯛꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯤꯀꯨꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ ꯄꯤꯀꯨꯁꯨ ꯒꯥꯔꯤ ꯃꯅꯤꯡꯗ ꯃꯃꯥꯏ ꯁꯨꯛꯇꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯕꯨꯗꯥꯟꯗꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯔꯦ ꯒꯥꯔꯤ ꯊꯧꯗ꯭ꯔꯕꯗꯤ ꯇꯥꯌꯔ ꯄꯪꯆꯔ ꯑꯣꯏꯔꯕ꯭ꯔꯥ
ꯄꯤꯀꯨꯅ ꯔꯥꯅꯥꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯥꯡ ꯂꯪꯊꯣꯛꯎ ꯌꯥꯗ꯭ꯔꯤꯁꯦ ꯔꯥꯅꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯋꯥ ꯀꯩꯝꯇ ꯍꯥꯏꯗꯅ ꯊꯥꯡ ꯑꯗꯨ ꯈꯨꯡꯒꯠꯇꯨꯅ ꯂꯧꯕꯨꯛꯇ ꯂꯪꯊꯣꯛꯈꯤ ꯚꯥꯁꯀꯔꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯒꯥꯔꯤ ꯇꯣꯡꯈꯤ ꯄꯤꯀꯨꯗꯤ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯣ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯃꯌꯥꯝ ꯋꯥ ꯀꯩꯝꯇ ꯍꯥꯏꯅꯗꯅ ꯇꯨꯃꯤꯟꯅ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯚꯥꯁꯀꯔꯅ ꯔꯥꯅꯥꯗ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯁꯤꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯔꯥꯅꯥꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯄꯤꯀꯨꯅꯗꯤ ꯃꯄꯥ ꯚꯥꯁꯀꯔꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯔꯝꯗ ꯃꯤꯉꯣꯟꯗ ꯋꯥ ꯀꯌꯥ ꯍꯪꯂꯨꯅꯨ ꯃꯤ ꯏꯀꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯚꯥꯁꯀꯔꯅꯗꯤ ꯀꯩꯝꯇ ꯈꯪꯁꯤꯟꯅꯔꯝꯗꯦ ꯔꯥꯅꯥꯗ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯇꯦꯛꯁꯤ ꯁꯥꯔꯚꯤꯁꯁꯤ ꯍꯧꯗꯣꯛꯂꯤꯕꯅꯣ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯗꯣꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯧꯗꯣꯛꯂꯝꯕꯅꯤ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯕꯥꯔ ꯑꯁꯤ ꯑꯩꯅ ꯃꯈꯥ ꯆꯠꯊꯍꯧꯕꯅꯤ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯣꯏꯅ ꯄꯩꯁꯥ ꯇꯥꯟꯅꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯁꯥꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯥꯟꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯊꯕꯛꯅꯣ ꯁꯤꯚꯤꯜ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯔꯥꯅꯥꯅ ꯈꯨꯝꯂꯛꯏ ꯋꯥꯍꯩ ꯑꯁꯤꯗ ꯚꯥꯁꯀꯔꯅ ꯀꯔꯦꯝꯅꯔꯗꯨꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯟꯖꯤꯅꯤꯌꯔ ꯇꯧꯔꯨꯔꯒ ꯑꯣꯏꯗꯕꯗꯒꯤ ꯇꯦꯛꯁꯤ ꯑꯃꯨꯛ ꯊꯧꯔꯕ ꯑꯣꯍ ꯅꯨꯡꯉꯥꯏꯇꯦꯗ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯨꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯗꯨ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯆꯍꯤ 2 ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯕꯛ ꯖꯣꯏꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯒꯥꯔꯗ ꯇꯧꯕꯒꯤ ꯊꯕꯛ ꯑꯣꯏꯔꯝꯃꯦ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯆꯥꯟꯅꯗꯕ ꯊꯕꯛ ꯑꯗꯨꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯆꯍꯤ 2 ꯃꯥꯡꯍꯜꯂꯤꯕꯅꯣ ꯌꯨꯝꯗ ꯍꯜꯂꯛꯄꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯦꯛ ꯑꯃ ꯏꯅꯩ ꯑꯩꯒꯤ ꯊꯕꯛꯀꯤ ꯀꯟꯇ꯭ꯔꯦꯛ ꯑꯗꯨ ꯆꯍꯤ 2ꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯟꯇ꯭ꯔꯦꯛ ꯑꯗꯨ ꯄꯤꯁꯤꯟꯕ ꯃꯇꯝꯗ ꯊꯕꯛ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨꯗꯤ ꯀꯝꯄꯅꯤꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯄꯤꯀꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯄꯥꯁꯄꯣꯔꯠꯀꯨꯝꯕ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯑꯗꯨ ꯃꯤꯉꯣꯟꯗ ꯀꯔꯤꯒꯤ ꯄꯤꯊꯣꯛꯂꯤꯕ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯩ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯕꯣꯁꯀ ꯑꯩꯒ ꯈꯟꯅꯈꯤ ꯑꯩꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯕꯣꯁ ꯑꯗꯨꯅꯗꯤ ꯃꯥꯅ ꯉꯝꯃꯤ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯔꯛꯈꯤ ꯔꯥꯅꯥꯅ ꯑꯆꯨꯝꯕ ꯉꯥꯡꯂꯨꯕꯒꯤꯗꯃꯛꯇ ꯃꯥꯅ ꯊꯕꯛ ꯇꯠꯈꯤꯕꯒꯤ ꯏꯁꯥꯎ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯆꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯕꯒꯤ ꯅꯪꯕꯨ ꯃꯤꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯔꯛꯄ ꯃꯁꯤꯗ ꯅꯪꯅ ꯁꯥꯎꯔꯤꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯆꯨꯝꯕ ꯉꯥꯡꯂꯨꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯅꯣ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯅꯪꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯂꯨꯕꯒꯤꯗꯃꯛꯇ ꯗꯟꯗꯤ ꯐꯪꯂꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯆꯨꯝꯕ ꯋꯥ ꯑꯃ ꯉꯥꯡꯂꯨꯕ ꯅꯁꯥꯒꯤ ꯏꯖꯠ ꯂꯩꯅ ꯋꯥ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯗꯨꯅ ꯁꯨꯛꯇꯣꯛꯂꯤꯕꯗꯨ ꯇꯣꯛꯂꯣ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯒ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯜꯂꯨꯅꯨ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯆꯥꯅꯨꯄꯤ ꯄꯤꯀꯨꯅꯁꯨ ꯅꯪꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯣꯏ ꯃꯉꯣꯟꯗꯁꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯍꯟꯒꯦ ꯍꯥꯏꯅ ꯍꯣꯠꯅꯒꯅꯨ ꯍꯧꯖꯤꯛꯇ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯅꯣ ꯆꯨꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯛꯄꯁꯤꯗ ꯔꯥꯅꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯦ ꯏꯉꯛ ꯉꯛꯅ ꯄꯤꯀꯨꯗ ꯌꯦꯡꯉꯛꯈꯤ ꯄꯤꯀꯨꯅ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯑꯣ ꯍꯥꯏꯔꯛꯈꯤ ꯔꯥꯅꯥꯅ ꯃꯃꯥꯏ ꯁꯨꯗꯣꯛꯇꯨꯅ ꯃꯈꯥ ꯍꯥꯏꯕꯕꯨ ꯇꯦꯛꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯃꯊꯪꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯅꯕ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯑꯃꯨꯛ ꯈꯥꯝꯂꯝꯃꯤ ꯄꯤꯀꯨꯅ ꯃꯄꯥꯒꯤ ꯕꯤꯄꯤ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯤꯄꯤꯗꯤ ꯅꯣꯔꯃꯦꯜꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯔꯥꯅꯥ ꯂꯥꯛꯂꯝꯃꯤ ꯃꯈꯨꯠꯇ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯑꯗꯨꯒ ꯇꯨꯜꯁꯤ ꯃꯅꯥ ꯈꯔꯁꯨ ꯄꯥꯏꯔꯤ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄ ꯌꯥꯗꯕ ꯐꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯐꯨꯠꯂꯒ ꯃꯍꯤ ꯊꯛꯄ ꯃꯇꯝꯗ ꯑꯅꯥꯕ ꯂꯣꯏꯅ ꯐꯔꯅꯤ ꯚꯥꯁꯀꯔꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯃꯁꯤ ꯐꯩ ꯍꯥꯏꯕꯁꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯔꯥꯅꯥꯁꯨ ꯁꯛ ꯇꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯖꯗ꯭ꯔꯒ ꯂꯪꯊꯣꯛꯈ꯭ꯔꯒꯦ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯕꯨꯙꯥꯅ ꯄꯤꯔꯣ ꯑꯗꯨꯒ ꯐꯨꯠꯂꯒ ꯃꯍꯤ ꯊꯛꯅꯅꯕ ꯁꯦꯝꯃꯨ ꯍꯥꯏꯈꯣ ꯍꯥꯏꯔꯛꯏ ꯔꯥꯅꯥꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯚꯥꯁꯀꯔꯒꯤ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯄꯤꯀꯨ ꯅꯣꯏꯒꯤ ꯌꯨꯝꯗ ꯚꯥꯁꯀꯔꯒꯤ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄ ꯌꯥꯗꯕ ꯂꯩꯅꯥ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗꯕ꯭ꯔꯥ ꯄꯤꯀꯨꯗꯤ ꯔꯥꯅꯥꯒꯤ ꯋꯥꯔꯤꯁꯤꯗ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯈꯤ ꯃꯊꯪꯗ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯔꯦ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯄꯤꯀꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯔꯨꯝ ꯑꯃ ꯕꯨꯛ ꯇꯧꯗꯨꯅ ꯕꯨꯙꯥꯟꯗ ꯍꯥꯏꯔꯛꯏ ꯕꯕꯥꯕु ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯄꯤꯖꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯣ ꯑꯩꯗꯤ ꯀꯨꯏꯔꯛꯂꯣꯏ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯚꯥꯁꯀꯔꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥꯏꯗꯅꯣ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯄꯤꯀꯨꯅꯗꯤ ꯀꯨꯏꯔꯛꯂꯣꯏ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯄꯤꯀꯨꯗꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯅꯥ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯊꯣꯛꯇꯕꯤꯗ ꯐꯝꯕ ꯌꯥꯒꯗ꯭ꯔꯥ ꯔꯥꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯃꯤ
ngahak phaminaraga Pikuna hanglai ngasai nangna ayukta nupi ama khanaribadu kanano Rana na harai aina mafam asida laibasi yumda kemta hairamde maram aduna ima amadi ichanupi na sauribani Pikuna amu hanglai adu oirabadi fare ado ngasai nangna gari manungda nupi aphawi mayam ama lei hairibadu kanadano Rana na harai aidi nongonda haiba natteko Pikuna harai adu oirabadi fare aingondo oiramabadi nang gari dagi intharamgadabani Rana na harai ai yaudrabadi nakhoi Kolkata da kamdona chattoiba Pikuna harai ai su gari thauba hai aina thauroga adum chalasu yani Rana na mukhumlai ngasai kai haidriba karigino nangna thauba hairabadi aigi mahut nangna ngahak silamgadabani aisu hakchang ngahak tingthoklamgadabani ado hayengdi nang amu gari ngakang thau Pikuna harai ai gari thaubudi hai adubu thaudi thauningde Rana na harai Saudi hariba leba adudadi leba adugi sarkarna nupi sing gari thauba yade haiduna thingli maram aduna nupi singna gari thauba yahanbiyu haiduna irang kaya hauri gari thauge haiduna irang torubagidamakta jail da changba phawba yawnari aduga nangna thoningdrisi karigino Haujiki matamdadi nupi na gari loina thongnarabani chathok chasinda migi mateng lawdrabasu yare nupi amana haujiki matamda ningkha tamna hingba matamda chaningba mafamda chatpa matamda masana gari thauba haijarabadi nupi singda freedom pidibani Pikusu nofet toraduna harai nangna hairiba wasing si aibu impress tawnanaba hairibra natragana tasengna nupi singbu nangna asengbagi ijat tawbagi hairibra Rana na harai aina hairiba wasi asengbani natraga tawsinabani haibadudi aigi maida yengiga khangro tanja asida Bhaskarna Pikuda call toraktuna hotel da halao hairami Pikusu laage hairami phone thamkhraga Rana na mahlai nangbu asengbagi Bhaskar gi masarane Pikuna harai mani aisu ipadawna isau yamna langbani wa haini hairoi khangdabani hairamaga Piku hogatuna chathi mathangi sinda Pikuna leiriba hotel aduda Rana su ahing leknanabagidamagta ka ama lawge hairami adubu receptionist adunadi ka ahangba amata leitre hairami mathangi sinda Rana na Piku amadi Bhaskarna leiriba ka aduda laklami aduga hairai mafam asida ahangba ka amata leiramdre Pikuna harai aisu khangi budan su gari manungda tumlibani Rana na harai aidi no imungdi driver sunate aidi taxi service ki mapuni kamdawna mapanda gari da tumgadoribano masigi su mathakta hotel ki lobby dudi kang yamna chihawi mapanda tumma ngammoi haduna ka manungda changsilai Pikuna yamna sauna harai mafam asida aikhoina leiri hotel asina trabadi atop hotel amata leitrabra Rana na mukhumlai nanga tumina se haduna lakpa nate mapanda tumpham chafam leitabadugi ka asida leiriba sofa asida tumge haibani ado nangna yadrabanina ai project sing asi mafam asida thanamge aduga ai gari puduna hotel amata thirukige haiduna magi project sing adu manungda thananmaga mapanda thoki Pikuna harai hayeng dinang pung kya da lakadoribano Rana na harai ai hayeng makeup thokpaga lake ado makeup thoktragadi khagdeko Pikuna wakal ngak khalaba matungda mirak narak yenglaga Rana amu koksilami aduga harai sofa macha asida oina tummo mathangi ayuktana Bhaskarna complain tawduna hairi tulsi mahi thaklabasu kemta kanadre Rana na hanglai Bhaskar nang Indian style natragana western style oina sijanabra Bhaskarna harai haujiki matamdabu Indian style da kana kana sijanaba yauribage Pikuna harai ayuga sidadi masigi wari sinataba atopa wari ama sasida adubu mana hairibadudi kanamtana taramde Rana na harai aikhoigi ipa ipu singdi matammaduda khongham khurham yadabagi laina asi amata leramde maramdi ipa ipu singadu Indian style ngakta sijanarami aikhoigi puknungda yauriba intestine sing asi Indian style da phamma matamda intestine sing sida pressure ama piri pressure aduna maram oiraga hakchang singdopada yamna mateng pangli maram aduna thainadi masigumba problem amata leramdribani Bhaskar nangsu try tawraga yengera Pikuna sauna khugi anaba leibadagi hamba yadaduna leiriba miyoy asida kari maramgidamakta ningang famduna hakchang sengdomnaba hairibano haiduna yamna saurami Bhaskar na su harai ai Kolkata yaudringaida siba pamde Kolkata phawbadi tekta kaidana yongningi Rana na harai budan ibani na khut samaga tawsi kaisu tawroi Bhaskar su hoi hoi adumaina try tawsi haiduna makhoi ahum changduna Bhaskar gi thabak tawnanaba sem sarami adubu Pikudi yamna sauna harai aidi mapanda leramage noina tawdobe thabado karisu kanaroi Bhaskar su magi thabak loiraba matungda gari tongnanabagidamagta lakhi aduga harai ipen pendeda Pikusu mana kaisu kanaroi haibado chumme matagom nokmi tawrami Pikuna mu Rana da harai nangna khangba wahai phajaba khara hairaga ai amadi aigi ipabu nangonda nungsiba phawhanaba natragana nangonda interest lehanaba khana sindana Pikuna gari thauri Bhaskar di isi sikhai tumli budana harai Piku Bhaskar se tumkiba phana kuirakle sor honbra natragana hondabra haibadu yengsira
ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅ ꯇꯨꯝꯂꯤꯉꯩꯗ ꯄꯣꯊꯥꯔꯤꯉꯩꯗ ꯌꯦꯠꯂꯨꯅꯨ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯚꯥꯁꯀꯔ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯄꯤꯀꯨꯗ ꯍꯥꯏꯔꯛꯏ ꯄꯤꯀꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯒꯥꯔꯤ ꯊꯧꯔꯤꯕꯗꯤ ꯅꯪꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯃꯜꯂꯦ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯧꯔꯤꯕꯁꯤ ꯁ꯭ꯄꯤꯗ ꯌꯥꯝꯅ ꯌꯥꯡꯕ ꯅꯠꯇꯦ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯄꯤꯀꯨ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯋꯥ ꯉꯥꯡꯒꯅꯨ ꯃꯃꯥꯡꯗ ꯐꯖꯅ ꯌꯦꯡꯂꯒ ꯒꯥꯔꯤ ꯊꯧ ꯚꯥꯁꯀꯔꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯔꯥꯅꯥꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯤ ꯒꯥꯔꯤ ꯊꯧꯗ꯭ꯔꯤꯕꯅꯣ ꯅꯪꯉꯣꯟꯗ ꯒꯥꯔꯤ ꯊꯧꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯕꯗꯣ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩ ꯒꯥꯔꯤ ꯊꯧꯕ ꯍꯩ ꯑꯩꯅ ꯒꯥꯔꯤ ꯊꯧꯕꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯔꯥꯅꯥꯅꯁꯨ ꯍꯥꯏꯔꯛꯏ ꯄꯤꯀꯨꯅ ꯒꯥꯔꯤ ꯊꯧꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯊꯧꯍꯟꯕꯅꯤ ꯑꯁꯨꯛ ꯐꯖꯅ ꯒꯥꯔꯤ ꯊꯧꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯚꯥꯁꯀꯔꯅ ꯑꯃꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ ꯄꯤꯀꯨ ꯅꯪꯗꯤ ꯍꯥꯏꯋꯦꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯒꯥꯔꯤ ꯊꯧꯗ꯭ꯔꯤꯕꯅꯤ ꯒꯥꯔꯤ ꯊꯧꯒꯅꯨ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯑꯃꯗ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯃꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗꯤ ꯑꯇꯣꯞꯄ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯥꯟꯅꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯚꯥꯁꯀꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯩ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯍꯨꯏ ꯍꯧꯗꯣꯡ ꯁꯤꯕꯗꯧꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯕ ꯄꯥꯝꯗꯦ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯄꯤꯀꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯒꯥꯔꯤ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯆꯠꯈꯤ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅೋ ꯅꯪꯅ ꯁꯤꯕꯒꯤ ꯃꯔꯝꯗ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯗோ ꯁꯤꯌꯣ ꯍꯥꯏꯗꯨꯅꯕꯨ ꯇꯝꯂꯝꯂꯕꯗꯤ ꯇꯨꯝꯕꯗ ꯑꯣꯏꯔꯕꯁꯨ ꯃꯤ ꯁꯤꯔꯤꯕꯅꯤ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯑꯁꯣꯝꯗꯅ ꯄꯤꯀꯨꯗꯤ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯃꯃꯥꯏ ꯁꯨꯛꯇꯣꯛꯇꯨꯅ ꯄꯩꯔꯗꯨꯅ ꯐꯝꯂꯤ ꯔꯥꯅꯥꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯚꯥꯁꯀꯔꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯛꯂ ꯃꯥꯜꯂꯦ ꯒꯥꯔꯤꯗꯒꯤ ꯃꯃꯥꯏ ꯊꯤꯟꯗꯣꯛꯇꯨꯅ ꯄꯤꯀꯨꯗ ꯍꯥꯏꯔꯛꯏ ꯄꯤꯀꯨ ꯗ꯭ꯔꯥꯏꯚꯔ ꯑꯐꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯁꯥꯎꯒꯟꯗꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯑꯩꯅ ꯅꯪꯕꯨ ड्राइवर अफबरा फत्तबरा येंगे हाइदुना टेस्ट तौबनी अहलसिंगी हौनबिनी मखोइना फना लाले खंगबा तारबसु अगांगसिंगददी लाले हाइदुना कया हाइगंदे पिकुसु माना पाइरिबा गाड़ी सोदु रानादा पिरमे रानाना अमुक गाड़ी थौदुना लंबी लाकपा हौख्रे अदुबु पिकुदी हौजिक फावबा सुक्तोकपा लेबलमद्री मथंगी सिंदा पिकु अमदी राना गाड़ी थौना थौना मखोइ अनि वारी सानरमी पिकुना मखोइगे कोलकातादा लेरिबा युम अदुई मरमदा वारी लिरी हानदी पिकु अमदी राना मखोइ अनि वारी सानबा मतमदा अमना अमदा इसाउ साउनबनी अदुबु हानगा मानदबा मवंगदा पिकु अमदी राना सीरियस ओइना वारी सानदी मखोइ अनिगी होंगलक्लिबा मतौ अदु उबदा भास्करना यामना चिंगनरदुना मखोइ अनिना सानरिबा वादु तुमिन्ना तारम्मी पिकुना हाइरई आइगी इमा बाबाना सारंबा युमनी कोलकातागे युम अदो आइसु अगांग ओरिङे मतमदा युम अदुदा सानरमी अदुबु हौजिक्ति आइ दिल्लीदा लैरे मरम अदुना आइखोइगी दिल्लीदा लैरिबा युम असि आइगी असेंबा युम ओइबदौना खलक्ले रानाना हाइरई मदु फना ओइदुनासु आइखोइगी युम आइखोइगी हरौफम ओइरिबा मफम अदुदी काउ फते भास्करसु मरक खचिलदुना हाइरई आइखोइगी हरौफम हाइबसे काउ फतबनी पिकुना हाइरई आइखोइगी हरौफम ओइजबा तारबसु मफम अदुदा लैरिबा आइखोइगी कक्का इंदोचासिंगा आइगा कया वारी सानदे मखोइगा इलाप लापनाबदौना तौरी मफम अदुदा आइगा खंगना चानबा अमतसु लैते मरम अदुना युम अदुगा आइगा मरी इलै लैनदबदौना तौवी भास्करना हाइरई मरम अदुगिरा नंगना युम अदु योंथोके हाइरिबदो आइनदी योनबा सुंया यारोय हाइरिबसिनी रानाना हंगलई नंगना कोलकातादा चलिबसे युम योननबगिरा पिकुना हाइरई आइसु खंगदे वाखन खल्ली मथंगी सिंदा नुमिदांग चाक चाबा लोइरबा मतुंगदा गाड़ी थरकपा मतमददी भास्करना हाइरई आइगी हियरिंग एड की बैटरी एसी बैटरी सिथरकदौरे अदुगा बैटरी अहनबा अदुदी होटेल दा थमनमना माले मसी यावद्रबदी आई करिसु ताररोय राना गाड़ी से अमुक मनिंग हलो होटेल यौननबा थौरो आइगी बैटरी लौरुसी पिकुदी तुमथरुबदगी हौगलकले अदुगा हाइरई करी दौरबगे करी वालबगे भास्करना यामना साउन हाइरई राना हौजिक फावबा करी मरमगिदमक्ता गाड़ी मनिंग हनद्रिबनो रानाना अमुकसु साउन हाइरई ngaihak leiragadi कोलकाता यौरगनी कुइररोय भास्करना हाइरई नंगोंदा अखोइना चलो हाइबा मफमदा चननबगिदमक्तनी नंगबु ड्राइवर ओइना पुरकलिबसे हौजुमक गाड़ी मनिंग हल्लो पिकुना हाइरई बाबा हौजिक बैटरी दो लोइना सीबदि नत्तेदना खरा सोंथरा फखक्तनी कैमता तादबसु नत्ते मरमदुना हौजिक अमु हल्लगा होटेल तमना चलुबा मतमदा मतम मांगलगनी कोलकाता यौरगा अमा सिलसी भास्करना यामना साउन हाइरई आइगी नाकोंग ताद्रे हाइरगा नंगना करिसु थवा सादना खलिसे कैगिनो आइगी लैरिबा प्रॉब्लम सिंग असि नंगना अमता सीरियस ओइना लौदे नंगे वाखलदा आइसे बर्डननी पोलुम अमनी हाइना उब्रा नंगोंदा येलगदा लैबा मी अमा ओइना उब्रा नंग यावद्रबसु आई तोमदा थबक लोइना तौबा ngami अदुबु पिकुदी मपाना फना याना साउना वा हाइजरबसु पिकुदी बाबा यारे लेपो हाइबसिदगी वा हेंजरमदे
ꯕꯥꯁꯀꯔꯅ ꯑꯃꯨꯛ ꯔꯥꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯔꯥꯅꯥ, ꯅꯪꯅ ꯇꯦꯛꯁꯤ ꯃꯄꯨ ꯑꯣꯏꯖꯔꯕꯁꯨ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ, ꯑꯩꯈꯣꯏꯅ ꯆꯠꯂꯣ ꯍꯥꯏꯕ ꯃꯐꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯄꯩꯁꯥ ꯄꯤꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯅꯤꯡꯗꯕ ꯇꯥꯔꯕꯁꯨ ꯑꯩ ꯏꯇꯣꯝꯗ ꯕꯁ ꯇꯣꯡꯂꯒ ꯆꯠꯄ ꯉꯝꯃꯤ, ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯏꯇꯣꯝꯗ ꯊꯕꯛ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕ ꯔꯥꯅꯥꯅ ꯒꯥꯔꯤ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪ ꯅꯁꯥ ꯌꯥꯝꯅ ꯐꯔꯒꯗꯤ ꯕꯁ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯣ, ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯔꯛꯄꯅꯤ, ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯄꯤꯀꯨꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯔꯥꯅꯥꯗ ꯈꯨꯗꯣꯝ ꯃꯤꯁꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯏꯄꯥꯗꯅꯤ, ꯑꯩꯒꯤ ꯏꯄꯥꯗ ꯋꯥ ꯑꯍꯦꯟꯕ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯗ ꯑꯔꯥꯟꯕ ꯌꯥꯎꯕꯒꯦ? ꯕꯥꯁꯀꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯆꯥꯁꯤꯡꯗ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯍꯜꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯅꯆꯥꯅꯨꯄꯤꯁꯤꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯄꯣꯠꯂꯨꯝꯅꯤ ꯅꯠꯇ꯭ꯔꯒꯅ ꯕꯔꯗꯟꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯐꯅ ꯂꯤꯁꯤꯡꯂꯛ ꯍꯥꯏꯗꯨꯅꯁꯨ ꯗꯦꯜꯂꯤꯒꯤ ꯀꯥ ꯑꯗꯨꯗ ꯅꯪꯕꯨ ꯍꯦꯟꯗꯣꯛꯍꯟꯗꯕꯤꯗ ꯊꯝꯂꯝꯒꯅꯤ꯫ ꯄꯤꯀꯨꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯁꯥꯡꯂꯕ ꯂꯝꯁꯥꯡ ꯑꯁꯤꯗ ꯋꯥꯏ ꯋꯥꯗꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯪꯅ ꯆꯠꯅꯤꯡꯂꯤꯕ ꯀꯣꯜꯀꯇꯥ ꯑꯗꯨ ꯌꯧꯅꯅꯕ ꯄꯨꯔꯛꯂꯤꯕꯁꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯀꯨꯞ ꯈꯔꯗꯪꯗꯤ ꯇꯨꯃꯤꯟꯅ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ, ꯄꯣꯊꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯅ ꯍꯥꯏꯅꯈꯤꯕ ꯋꯥ ꯑꯗꯨ ꯇꯥꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯕꯗꯤ ꯀꯝꯗꯧꯅ ꯄꯣꯊꯥꯒꯅꯤ, ꯀꯝꯗꯧꯅ ꯄꯨꯟꯁꯤ ꯍꯤꯡꯒꯅꯤ? ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯣ, ꯑꯩꯁꯨ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯥꯁꯀꯔꯁꯨ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯂꯗꯨꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯀꯨꯗꯤ ꯃꯥꯅ ꯐꯅ ꯋꯥꯅ ꯍꯣꯠꯅꯖꯔꯕꯁꯨ ꯃꯥꯒꯤ ꯃꯄꯥꯅ ꯀꯩꯁꯨ ꯈꯪꯕꯤꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯇ ꯊꯦꯡꯅꯕ ꯔꯥꯅꯥꯅꯗꯤ ꯃꯍꯥꯛꯅ ꯃꯄꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯤꯔꯝꯕ ꯑꯁꯤꯗ ꯃꯕꯨꯛꯅꯤꯡꯗ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯄꯦꯟꯖꯔꯤ꯫ ꯄꯤꯀꯨꯅ ꯔꯥꯅꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯄꯤꯀꯨ ꯇꯨꯝꯅꯤꯡꯂꯕꯁꯨ ꯋꯥꯅ ꯈꯥꯡꯗꯨꯅ ꯔꯥꯅꯥ ꯃꯇꯣꯝꯗ ꯒꯥꯔꯤ ꯊꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯝꯅꯤꯡꯕ ꯋꯥꯅ ꯈꯥꯡꯂꯤꯕ ꯑꯗꯨ ꯎꯕꯗ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ, ꯅꯪ ꯇꯨꯝꯖꯔꯣ, ꯑꯩꯈꯣꯏ ꯀꯣꯜꯀꯇꯥ ꯌꯧꯔꯛꯀꯗꯧꯔꯦ, ꯌꯧꯔꯛꯂꯒ ꯑꯩ ꯍꯧꯗꯣꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯀꯨꯁꯨ ꯋꯥꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯔꯥꯅꯥꯅ ꯃꯍꯥꯛꯀꯤ ꯊꯪꯅꯕ ꯁꯤꯠꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕꯤ ꯄꯤꯀꯨꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯊꯃꯣꯏ ꯄꯦꯟꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯌꯥꯝꯅ ꯃꯤꯀꯞ ꯊꯣꯛꯅꯔꯛꯄ ꯃꯇꯝꯗꯗꯤ ꯀꯣꯜꯀꯇꯥ ꯌꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯕꯥꯁꯀꯔꯒꯤ ꯃꯌꯨꯝꯒꯤ ꯃꯃꯤꯡ ꯆꯝꯄꯥꯀꯨꯟꯖ ꯀꯧꯏ꯫ ꯕꯥꯁꯀꯔꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡ ꯇꯝꯅ ꯁꯣꯔ ꯆꯤꯡꯁꯤꯟꯗꯨꯅ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯄꯤꯀꯨꯅ ꯃꯌꯨꯝꯒꯤ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯟꯗꯣꯝꯆꯥꯁꯤꯡꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕꯅꯤ ꯅꯣꯏ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ꯫ ꯄꯤꯀꯨꯅ ꯔꯥꯅꯥꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯟꯗꯨꯅ ꯃꯌꯥꯝꯗ ꯃꯁꯛ ꯇꯥꯛꯂꯤ꯫ ꯇꯦꯛꯁꯤ ꯁꯥꯔꯚꯤꯁꯀꯤ ꯃꯄꯨꯅꯤ, ꯗ꯭ꯔꯥꯏꯚꯔ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯕꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯥꯁꯀꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕꯤꯅꯣꯗꯅ ꯍꯥꯏꯔꯛꯏ, ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯤꯁꯨ ꯌꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤ꯫ ꯔꯥꯅꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅꯕꯅꯤ, ꯃꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯔꯥꯅꯥꯅ ꯑꯃꯨꯛ ꯄꯤꯀꯨꯗ ꯍꯥꯏꯔꯛꯏ, ꯕꯥꯁꯀꯔꯒꯤ ꯆꯧꯀ꯭ꯔꯤ ꯑꯁꯤ ꯂꯧꯊꯍꯧꯔꯣ, ꯑꯩ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯒꯦ꯫ ꯕꯥꯁꯀꯔꯅ ꯍꯥꯏꯔꯛꯏ, ꯅꯪ ꯉꯁꯤ ꯆꯠꯄ ꯌꯥꯔꯣꯏ, ꯅꯪꯁꯨ ꯋꯥꯔꯝꯒꯅꯤ, ꯉꯁꯤ ꯐꯖꯅ ꯄꯣꯊꯥꯔꯒ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ꯫ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯎꯅꯕ ꯑꯗꯨꯗ ꯑꯩꯅ ꯌꯦꯠꯁꯤꯟꯕ ꯄꯥꯝꯗ꯭ꯔꯦ, ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ꯫ ꯕꯥꯁꯀꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯃꯣꯠ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤ ꯄꯣꯊꯥꯔꯒ ꯍꯌꯦꯡ ꯐꯖꯅ ꯆꯠꯂꯨ꯫ ꯑꯗꯨꯒ ꯕꯥꯁꯀꯔꯅ ꯕꯨꯗꯥꯟ ꯀꯧꯗꯨꯅ ꯔꯥꯅꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯅꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯈꯤ꯫ ꯏꯃꯨꯡꯗ ꯃꯤ ꯑꯅꯧꯕ ꯊꯨꯡꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯇꯨꯝꯐꯝꯅꯆꯤꯡꯕ ꯁꯤꯜꯂꯝꯃꯤ꯫ ꯄꯤꯀꯨꯁꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯄ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯂꯤ꯫ ꯕꯤꯅꯣꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯗꯗꯥ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯦ ꯏꯂꯥꯡ ꯂꯥꯡꯉꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯄꯤꯀꯨꯒꯤꯗꯃꯛꯇ ꯈꯜꯂꯨꯕꯗ ꯋꯥꯏ, ꯃꯗꯣꯝꯆꯥ ꯔꯣꯖꯤꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯔꯣꯖꯤꯁꯦ ꯌꯥꯔꯔꯣꯏ, ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯣꯖꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ, ꯗꯦꯜꯂꯤꯗ ꯀꯝꯗꯧꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯊꯥ ꯁꯥꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯕ꯭ꯔꯣꯀꯔꯅ ꯕꯤꯅꯣꯗꯇ ꯀꯣꯜ ꯇꯧꯔꯗꯨꯅ ꯍꯪꯂꯛꯏ, ꯕꯥꯁꯀꯔꯅ ꯂꯥꯛꯂꯤꯕꯗꯨ ꯅꯈꯣꯏꯒꯤ ꯌꯨꯝ ꯌꯣꯟꯅꯅꯕ ꯋꯥ ꯈꯟꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯕꯥꯁꯀꯔꯒꯤ ꯅꯨꯄꯤ ꯃꯣꯅꯤꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯃꯇꯝ ꯏꯆꯥ ꯆꯥꯗꯅ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯗꯨ ꯃꯔꯝꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯕꯤꯅꯣꯗꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯗꯗꯥ ꯕꯥꯁꯀꯔꯅꯗꯤ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ, ꯃꯍꯥꯛꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝ ꯑꯁꯤ ꯌꯣꯜꯂꯣꯏ꯫ ꯃꯣꯅꯤꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯕꯤꯅꯣꯗꯅ ꯍꯥꯏꯔꯛꯏ, ꯗꯗꯥ ꯅꯪ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯕꯒꯦ? ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯕꯥꯁꯀꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯅꯤ, ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯂꯩꯔꯒ, ꯕꯕꯥꯁꯨ ꯄꯨꯄꯨꯁꯨ ꯑꯅꯤꯃꯛ ꯂꯩꯅꯥ ꯑꯁꯤꯅ ꯂꯩꯈꯤꯗꯦ꯫ ꯃꯣꯅꯤꯅ ꯍꯥꯏꯔꯛꯏ, ꯕꯤꯅꯣꯗꯅ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯒꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯕꯨ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ M.Com.ꯒꯤ ꯑꯦꯛꯖꯥꯝ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗꯅꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯁꯤꯟꯈꯤꯕꯗꯣ, ꯑꯩꯒꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇꯗꯤ ꯀꯅꯥꯅꯁꯨ ꯀꯩꯝꯇ ꯈꯟꯕꯤꯈꯤꯗꯦ꯫ ꯕꯤꯅꯣꯗꯀꯤ ꯅꯨꯄꯤ ꯃꯣꯅꯤ, ꯄꯤꯀꯨꯒꯤ ꯃꯗꯣꯝꯆꯥ ꯔꯣꯖꯤ ꯑꯃꯗꯤ ꯄꯤꯀꯨꯒꯤ ꯃꯃꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯑꯁꯣꯝ ꯂꯝꯗꯗꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒ ꯅꯨꯄꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒ ꯄꯨꯟꯅ ꯂꯨꯍꯣꯡꯕ ꯆꯠꯅꯩ꯫
ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯌꯨꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯕꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯈꯟꯕꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕ ꯑꯗꯨ ꯁꯤꯟꯈꯤꯕꯅꯤ ꯃꯣꯅꯤꯅ ꯍꯥꯏꯔꯛꯏ ꯄꯤꯀꯨ ꯅꯪꯗꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯛꯇ꯭ꯔꯤ ꯅꯪꯅ ꯈꯪꯂꯣꯏꯗꯕ ꯋꯥꯅꯤ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯏꯟꯗꯣꯆꯥ ꯃꯣꯅꯤꯅ ꯌꯦꯡꯁꯤꯜꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯏꯟꯗꯣꯆꯥ ꯔꯣꯖꯤꯗꯤ ꯇꯧꯍꯟꯒꯅꯨ ꯍꯥꯏꯔꯝꯃꯤ ꯕꯤꯅꯣꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯅꯔꯝꯃꯒꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯃꯇꯝ ꯏꯆꯥ ꯆꯥꯗꯅ ꯍꯧꯈ꯭ꯔꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯧꯗꯣꯔꯛꯂꯤꯕꯗꯤ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯋꯥꯗ ꯊꯤꯡꯂꯨꯅꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨꯅ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯕ ꯊꯛꯄ ꯇꯨꯝꯃꯔꯣꯏ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯇꯦꯕꯜꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯚꯥꯁꯀꯔ ꯅꯪꯁꯦ ꯑꯉꯛꯄꯅꯤꯍꯦ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯈꯣꯡꯍꯥꯝ ꯈꯨꯠꯍꯥꯝ ꯌꯥꯗꯕꯒ ꯃꯔꯤ ꯂꯣꯏꯅ ꯂꯩꯅꯍꯟꯕ ꯉꯝꯃꯤ ꯇꯦꯕꯜꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯃꯥꯅ ꯐꯅꯤ ꯈꯟꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯚꯥꯁꯀꯔꯗ ꯍꯥꯏꯔꯛꯂꯤ ꯚꯥꯁꯀꯔꯁꯨ ꯃꯥꯅ ꯊꯣꯛꯄ ꯃꯥꯅ ꯉꯝꯅꯅꯕ ꯃꯔꯩ ꯌꯦꯠꯂꯤ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯍꯤꯞꯇꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯕꯗꯤ ꯈꯣꯡꯍꯥꯝ ꯈꯨꯠꯍꯥꯝꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯛꯂꯣꯏ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏ ꯅꯣꯡꯃꯒꯤ ꯍꯨꯃꯥꯡ ꯇꯥꯍꯜꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯚꯥꯁꯀꯔ ꯅꯪꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯐꯅꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯁꯟꯅ ꯁꯖꯤꯛ ꯁꯥꯏꯕꯗꯧꯅ ꯃꯨꯟꯅ ꯀꯨꯞꯅ ꯁꯥꯏꯔꯒ ꯆꯥꯔꯣ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ ꯚꯥꯁꯀꯔꯅ ꯍꯪꯂꯛꯏ ꯃꯗꯨꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕ ꯅꯪꯅ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯁꯟ ꯑꯃꯠꯇ ꯈꯣꯡꯍꯥꯝ ꯈꯨꯠꯍꯥꯝ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯂꯩꯅꯥ ꯅꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯗ꯭ꯔꯤ ꯅꯈꯣꯏꯕꯨ ꯇꯥꯔꯕ꯭ꯔꯅꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯔꯩ ꯌꯦꯠꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯔꯥꯅꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯚꯥꯁꯀꯔ ꯑꯃꯗꯤ ꯕꯤꯅꯣꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯤꯀꯨꯁꯨ ꯕꯦꯜꯀꯣꯅꯤꯗ ꯆꯥ ꯑꯃ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯔꯥꯅꯥ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯏꯃꯨꯡꯁꯦ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯌꯥꯝ ꯍꯔꯥꯎꯍꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯜꯂꯨꯅꯨ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯉꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯍꯔꯥꯎꯕ ꯍꯩꯇꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯨꯛꯇꯣꯛꯑꯒꯗ ꯂꯩ ꯍꯥꯏꯕ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯩꯇꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯇꯥꯟꯖꯥ ꯑꯁꯤꯗ ꯚꯥꯁꯀꯔꯅ ꯄꯤꯀꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤ ꯅꯈꯣꯏ ꯀꯀꯥꯅ ꯀ꯭ꯂꯥꯁ 10 ꯇꯝꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯦꯛ ꯍꯣꯜꯂꯒ ꯌꯨꯝ ꯑꯁꯤ ꯁꯥꯈꯤꯕꯅꯤ ꯕꯤꯅꯣꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯚꯥꯁꯀꯔꯗꯤ ꯀꯝꯄꯅꯤ ꯑꯆꯧꯕ ꯑꯃꯗ ꯊꯕꯛ ꯇꯧꯈ꯭ꯔꯕꯅꯤ ꯔꯥꯅꯥꯅ ꯄꯤꯀꯨꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩꯗꯤ ꯀꯣꯛ ꯉꯥꯎꯔꯦ ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯀꯣꯏꯔꯨꯁꯤ ꯄꯤꯀꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪ ꯉꯥꯏꯔꯝꯃꯣ ꯑꯩ ꯃꯈꯥꯗ ꯕꯕꯥꯒꯤ ꯍꯤꯖꯥꯛ ꯄꯤꯖꯔꯨꯒꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯑꯁꯣꯝꯗꯅ ꯚꯥꯁꯀꯔꯅ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯀꯝꯗꯧꯅ ꯁꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯅꯨꯡꯁꯤꯅ ꯂꯤꯔꯤ ꯕꯤꯅꯣꯗꯀꯤ ꯅꯨꯄꯤ ꯃꯣꯅꯤꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯕꯗꯤ ꯀꯔꯤꯒꯤ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯗꯨꯅ ꯗꯦꯜꯂꯤꯗ ꯌꯨꯝ ꯂꯩꯗꯨꯅ ꯂꯩꯔꯤꯕꯅꯣ ꯅꯪꯁꯨ ꯈꯪꯉꯤꯕꯗꯨꯅꯤ ꯚꯥꯁꯀꯔ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯕꯤꯅꯣꯗꯇꯤ ꯇꯣꯂꯣꯞ ꯌꯥꯝꯅ ꯆꯥꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯇꯧꯕ ꯉꯝꯗꯦ ꯕꯤꯅꯣꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯂꯦꯞꯄꯣ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯋꯥ ꯌꯦꯠꯊꯠꯀꯅꯨ ꯑꯗꯣ ꯃꯣꯅꯤ ꯅꯪꯁꯨ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯅꯦ ꯅꯪꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯀꯅꯥꯅ ꯁꯤꯟꯈꯤꯕꯒꯦ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯣ ꯃꯣꯅꯤꯅ ꯍꯥꯏꯔꯛꯏ ꯚꯥꯁꯀꯔ ꯗꯗꯥꯅ ꯑꯩꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯗꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯕꯤꯅꯣꯗꯇꯒꯤ ꯑꯩꯅ ꯍꯦꯟꯅ ꯇꯣꯂꯣꯞ ꯆꯥꯎꯔꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯕꯤꯅꯣꯗꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯕꯤꯅꯣꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯃꯃꯥꯡ ꯊꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯗꯕꯗꯣ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯗꯤꯁꯤꯖꯟꯅꯤ ꯇꯣꯂꯣꯞ ꯍꯦꯜꯂꯒ ꯀꯩꯗꯧꯔꯒꯦ ꯃꯣꯅꯤ ꯅꯪ ꯅꯁꯥꯒꯤ ꯋꯥꯅꯕ ꯊꯕꯛꯇꯤ ꯅꯪ ꯅꯁꯥꯅ ꯁꯤꯟꯖꯈꯤꯕꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯤꯀꯨ ꯂꯥꯛꯂꯒ ꯚꯥꯁꯀꯔꯒꯤ ꯍꯤꯗꯥꯛ ꯄꯤꯖꯔꯝꯃꯤ ꯚꯥꯁꯀꯔꯅ ꯁꯨꯃꯥꯡꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯝꯈꯤꯕꯗꯣ ꯕꯤꯅꯣꯗꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯆꯨꯝꯃꯤ ꯃꯐꯝ ꯑꯗꯨꯗꯅꯤ ꯏꯇꯩꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯊꯝꯈꯤꯕꯗꯣ ꯄꯤꯀꯨ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤꯔꯥ ꯚꯥꯁꯀꯔꯅ ꯍꯪꯂꯛꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯀꯣꯜꯀꯇꯥꯒꯤ ꯃꯐꯝ ꯐꯖꯕ ꯈꯔ ꯌꯦꯡꯃꯤꯟꯅꯔꯨꯒꯦ ꯚꯥꯁꯀꯔꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯃꯆꯥꯅꯨꯄꯤ ꯄꯤꯀꯨꯗ ꯊꯦꯡꯂꯛꯀꯅꯨ ꯉꯟꯅ ꯍꯜꯂꯛꯎ ꯍꯥꯏꯔꯝꯃꯤ ꯄꯤꯀꯨ ꯑꯃꯗꯤ ꯔꯥꯅꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯅꯤꯅ ꯍꯥꯏꯔꯛꯏ ꯗꯗꯥ ꯚꯥꯁꯀꯔ ꯅꯪꯅ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤ ꯌꯣꯟꯊꯣꯛꯀꯦ ꯈꯜꯂꯤꯕꯅꯣ ꯚꯥꯁꯀꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯍꯧꯅ ലാꯎꯔꯒ ꯍꯥꯏꯔꯛꯏ ꯃꯣꯅꯤ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯟꯅ ꯁꯥꯒꯠꯃꯤꯟꯅꯈꯤꯕ ꯌꯨꯝꯅꯤ ꯆꯝꯄꯥ ꯀꯨꯟ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯣꯜꯂꯣꯏ ꯌꯨꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯡ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯅꯤ ꯕꯤꯅꯣꯗꯇ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯉꯤ ꯕꯤꯅꯣꯗ ꯌꯨꯝꯖꯥꯎ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯔꯤꯄꯦꯌꯔ ꯇꯧꯗꯕ ꯑꯃꯗꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯗꯕꯅ ꯑꯃꯟꯕ ꯌꯨꯝꯖꯥꯎ ꯃꯥꯜꯂꯛꯂꯦ ꯅꯪꯉꯣꯟꯗ ꯔꯤꯄꯦꯌꯔꯤꯡ ꯇꯧꯅꯅꯕ ꯄꯩꯁా ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯌꯨꯝꯗꯤ ꯌꯣꯟꯕ ꯌꯥꯔꯣꯏ ꯑꯁꯣꯝꯗꯅ ꯔꯥꯅꯥ ꯑꯃꯗꯤ ꯄꯤꯀꯨ ꯀꯣꯜꯀꯇꯥꯒꯤ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯌꯦꯡꯂꯝꯃꯤ ꯄꯤꯀꯨꯅ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁ꯭ꯀꯨꯜ ꯀꯌꯥ ꯑꯃꯁꯨ ꯎꯠꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯁ꯭ꯀꯨꯜ ꯀꯌꯥꯁꯨ ꯎꯠꯂꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯂꯤꯔꯤ
ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯚꯥꯁꯀꯔꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ ꯍꯪꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯕꯕꯥꯁꯦ ꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯪ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯒꯅꯤ꯫ ꯃꯇꯝ ꯍꯦꯟꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯔꯒ ꯆꯦꯟꯈ꯭ꯔꯣ꯫ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯐꯕꯒ ꯂꯩꯇꯦ ꯆꯦꯟꯅꯅꯕ, ꯑꯗꯨꯒ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯊꯪꯗ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯂꯩꯔꯤꯉꯩꯗ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯕꯤꯜꯗꯤꯡ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯅꯤ ꯆꯥꯎꯈꯠꯄ ꯈꯣꯡꯊꯥꯡ ꯍꯥꯏꯔꯤꯕꯗꯣ, ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯌꯣꯟꯅꯅꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝꯐꯝ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯑꯅꯧꯕ ꯕꯤꯜꯗꯤꯡ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯔꯨ ꯐꯨꯛꯇꯨꯅ ꯃꯔꯤ ꯄꯨꯝꯅꯃꯛ ꯊꯗꯠꯅꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯏꯁꯥꯒꯤ ꯏꯁꯛ ꯇꯥꯛꯆꯅꯕ ꯀꯔꯤ ꯂꯩꯍꯧꯒꯗꯧꯔꯤ? ꯃꯊꯪꯒꯤꯁꯤꯟꯗ ꯔꯥꯅꯥ ꯑꯃꯗꯤ ꯄꯤꯀꯨ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯐꯖꯔꯕ ꯁꯤꯅꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯚꯥꯁꯀꯔꯅ ꯄꯤꯀꯨꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯀꯨꯅꯁꯨ ꯚꯥꯁꯀꯔꯒꯤ ꯆꯥꯒꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨ ꯐꯖꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯕꯕꯥꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯝꯃꯅꯤ? ꯄꯤꯀꯨꯅ 70 ꯁꯨꯔꯝꯃꯅꯤ ꯍꯥꯏꯔꯛꯏ꯫ ꯔꯥꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯕꯕꯥꯁꯤ ꯆꯍꯤ 90 ꯐꯥꯎꯕ ꯄꯨꯟꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯕꯕꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯪꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯍꯤ 10 ꯑꯃꯒ ꯑꯃꯨꯛ ꯅꯪꯒꯤ ꯕꯕꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯦꯡꯁꯤꯟꯕ ꯇꯥꯔꯕꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯗꯥꯛꯇꯔ ꯂꯩꯔꯛꯂꯔꯣꯏ, ꯅꯪꯁꯨ ꯗꯥꯛꯇꯔ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯍꯩꯔꯅꯤ꯫ ꯑꯗꯣ ꯄꯤꯀꯨ, ꯅꯈꯣꯏ ꯕꯕꯥꯅ ꯆꯍꯤ 90 ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯍꯤ 50 ꯁꯨꯔꯅꯤ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯕꯕꯥꯁꯤ ꯃꯃꯤꯠꯁꯨ ꯐꯖꯅ ꯎꯗ꯭ꯔꯕꯅꯤ, ꯃꯅꯥꯁꯨ ꯇꯥꯊꯤꯔꯦ, ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯕꯕꯥ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ, ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯝꯗꯧꯅ ꯌꯨꯝ ꯄꯥꯟꯒꯅꯤ? ꯄꯤꯀꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯦ ꯃꯈꯣꯏꯅ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯥ ꯃꯇꯣꯝꯗ ꯃꯔꯣꯝꯗꯣꯝ ꯑꯣꯏꯅ ꯍꯤꯡꯖꯕ ꯉꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯅ ꯊꯝꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯍꯤꯡꯕ ꯉꯝꯃꯣꯏ꯫ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯊꯧꯅꯤ꯫ ꯔꯥꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯪꯒ ꯂꯣꯏꯅꯅ ꯆꯍꯤ 90 ꯁꯨꯔꯕ ꯅꯆꯥ ꯆꯥꯎꯄꯣꯛ ꯑꯃꯁꯨ ꯌꯣꯛꯄ ꯇꯥꯔꯤꯅꯦ꯫ ꯄꯤꯀꯨꯅꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯒ ꯐꯥꯒꯤ ꯇꯧꯃꯤꯟꯅꯔꯤ꯫ ꯄꯤꯀꯨꯅꯁꯨ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯑꯩ ꯂꯧꯕ ꯉꯝꯃꯗ꯭ꯔꯣ? ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯩ ꯄꯦꯡ ꯆꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯤ꯫ ꯑꯁꯣꯝꯗꯅ ꯔꯣꯖꯤꯗꯤ ꯚꯥꯁꯀꯔꯒꯤ ꯀꯣꯜꯀꯇꯥ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯚꯥꯁꯀꯔꯗꯤ ꯔꯣꯖꯤꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯁꯥꯎꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯔꯥꯅꯥꯁꯨ ꯄꯤꯀꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯄꯤꯀꯨ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯃꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯔꯥꯅꯥ ꯑꯃꯗꯤ ꯔꯣꯖꯤ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯖꯤꯅ ꯍꯥꯏꯔꯛꯏ, ꯔꯥꯅꯥ, ꯅꯪꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯄꯤꯀꯨꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯩ ꯎꯍꯧꯏ꯫ ꯄꯤꯀꯨꯗꯤ ꯃꯄꯥꯅ ꯃꯅꯨꯡ ꯆꯪꯈꯤꯕ ꯑꯗꯨ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯄꯥꯕꯨ ꯁꯦꯟꯅꯗꯨꯅ꯫ ꯕꯦꯜꯀꯣꯅꯤꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯥꯗ ꯔꯥꯅꯥ ꯑꯃꯗꯤ ꯔꯣꯖꯤꯅ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯎꯕꯗ ꯄꯤꯀꯨꯁꯨ ꯔꯥꯅꯥꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯑꯃꯨꯛ ꯀꯧꯔꯛꯄꯗꯒꯤ ꯄꯤꯀꯨꯗꯤ ꯃꯅꯨꯡꯗ ꯆꯪꯂꯨꯔꯦ, ꯑꯗꯨꯒ ꯔꯥꯅꯥꯒ ꯂꯣꯏꯅꯅ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯅꯥꯗꯤ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯤꯀꯨ ꯁꯛꯐꯝ ꯍꯟꯖꯤꯜꯂꯤ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯄꯥ ꯑꯅꯥꯕ ꯁꯦꯟꯅꯔꯤꯉꯩꯗ ꯃꯥꯅ ꯊꯋꯥꯏꯅ ꯄꯥꯝꯖꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯇꯧꯕ ꯐꯥꯎꯕ ꯉꯝꯍꯧꯗꯦ ꯄꯤꯀꯨꯗꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯚꯥꯁꯀꯔ ꯂꯥꯛꯏ꯫ ꯔꯥꯅꯥꯗ ꯍꯪꯂꯛꯏ, ꯅꯪꯒꯤ ꯕꯕꯥꯗꯤ ꯀꯩꯗꯧꯔꯤ? ꯔꯥꯅꯥꯅ ꯀꯦꯟꯁꯔꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯚꯥꯁꯀꯔꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯣꯄꯔꯦꯁꯟ ꯇꯧꯕ꯭ꯔꯥ, ꯀꯃꯥꯏꯅ ꯇꯧꯏ? ꯔꯥꯅꯥꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯊꯑꯣꯏꯅꯕꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯗꯥꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯒ ꯀꯦꯟꯁꯔ ꯑꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯔ ꯍꯣꯟꯕ ꯆꯥꯕ ꯊꯛꯄ ꯉꯝꯗꯕꯗꯒꯤ ICUꯗ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯞꯇꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯚꯥꯁꯀꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯚꯦꯟꯇꯤꯂꯦꯇꯔ ꯁꯨꯡꯍꯥꯞ ꯍꯥꯞꯄꯣꯏꯗꯕꯅꯤ, ꯗꯥꯛꯇꯔꯁꯤꯡꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯅꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯞꯄ ICUꯗ ꯂꯩꯕ ꯃꯇꯝꯗ ꯑꯅꯥꯕꯒꯤ ꯃꯁꯥꯗ ꯌꯦꯇꯨꯝ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯤꯟꯖꯤꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ECG ꯃꯦꯆꯤꯟ, ꯚꯦꯟꯇꯤꯂꯦꯇꯔ, ꯀꯦꯊꯦꯇꯔꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯥꯞꯇꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯅꯔꯁꯅ ꯇꯧꯔꯛꯄ ꯁꯦꯕꯥ ꯅꯔꯁꯇ ꯁꯩꯗꯥꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯐꯃꯨꯡꯗ ꯐꯤ ꯃꯥꯡꯁꯤꯟꯕ ꯊꯣꯛꯂꯕꯁꯨ ꯅꯔꯁꯅ ꯐꯤ ꯁꯤꯟꯗꯣꯛꯄ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯩꯅꯗ ꯈꯥꯡꯂꯒ ꯂꯩꯗꯣꯏꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯃꯑꯣꯡꯁꯤ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ ꯄꯤꯀꯨ, ꯑꯩꯕꯨ ꯇꯣꯔꯆꯔ ꯇꯧꯕꯤꯔꯛꯀꯅꯨ ꯄꯤꯀꯨ, ꯑꯩꯗꯤ ꯇꯁꯦꯡꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯁꯤꯕ ꯄꯥꯝꯃꯤ, ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯀꯔꯤꯝꯇ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯅꯥ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯐꯤꯔꯣꯜ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯨꯗꯥꯟ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ, ꯔꯥꯅꯥ, ꯚꯥꯁꯀꯔꯅ ꯅꯪꯕꯨ ꯀꯧꯍꯧꯕꯅꯤ꯫ ꯔꯥꯅꯥꯅ ꯚꯥꯁꯀꯔꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ, ꯅꯪ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯈꯣꯏꯒꯤ ꯇꯨꯂꯨꯁꯦ ꯌꯥꯗ꯭ꯔꯦ, ꯏꯁꯤꯡ ꯆꯤꯡꯈꯠꯄ ꯉꯝꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡꯗ ꯏꯁꯤꯡ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ, ꯇꯨꯂꯨꯁꯦ ꯑꯃꯨꯛꯇ ꯁꯦꯝꯂꯝꯃꯨ꯫ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯩ ꯁꯦꯝꯕꯕꯨꯗꯤ ꯍꯩ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ, ꯏꯂꯦꯛꯇ꯭ꯔꯤꯁꯤꯌꯥꯟ ꯑꯃ ꯀꯧꯔꯣ, ꯑꯩ ꯊꯦꯡꯈ꯭ꯔꯒꯅꯤ, ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫
ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯕꯥꯁꯀꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪ ꯇꯨꯂꯨ ꯁꯦꯝꯂꯝꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯇꯣꯏꯂꯦꯠꯇ ꯏꯁꯤꯡ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯐ꯭ꯂꯁ ꯐꯥꯎꯕ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯣ ꯃꯣꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯁꯤꯡ ꯆꯤꯡꯈꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯛꯈꯨꯝꯗꯗꯤ ꯀꯝꯗꯧꯅ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤ ꯃꯣꯅꯤ ꯔꯣꯖꯤ ꯕꯥꯁꯀꯔ ꯃꯈꯣꯏ ꯃꯌꯥꯝ ꯏꯁꯤꯡ ꯇꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯥꯛꯅ ꯀꯗꯥꯏꯗꯒꯤ ꯊꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯪꯒꯠꯇꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯅꯔꯤ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯔꯥꯅꯥꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯄꯤꯀꯨꯗ ꯌꯦꯡꯂꯛꯂꯤ ꯄꯤꯀꯨꯅꯁꯨ ꯔꯥꯅꯥꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯕꯒꯨꯝ ꯇꯧꯔꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯌꯦꯡꯂꯛꯈꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯔꯥꯅꯥꯅ ꯃꯈꯣꯜ ꯍꯧꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯂꯨ ꯁꯦꯝꯕ ꯆꯪꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯅꯥ ꯑꯃꯝꯕ ꯀꯥ ꯃꯆꯥ ꯑꯃꯗ ꯃꯇꯣꯝꯇ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯇꯣꯛꯇꯨꯅ ꯇꯨꯂꯨ ꯁꯦꯝꯂꯤ ꯄꯤꯀꯨꯅ ꯇꯣꯔꯆ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯎꯔꯤꯔꯣ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯁꯥꯎꯗꯦꯗ ꯄꯤꯀꯨꯅ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯥꯝꯅ ꯌꯦꯠꯂꯕ꯭ꯔꯥ ꯑꯃꯨꯛ ꯍꯪꯁꯤꯜꯂꯛꯏ ꯔꯥꯅꯥꯗꯤ ꯋꯥ ꯈꯨꯝꯂꯝꯗꯦ ꯄꯤꯀꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯁꯥꯎ ꯍꯦꯛ ꯁꯥꯎꯉꯩ ꯑꯩꯈꯣꯏ ꯕꯕꯥꯒ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯋꯥ ꯑꯇꯩ ꯍꯥꯏꯒꯦꯗꯤ ꯍꯥꯏꯌꯨ ꯃꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯗꯤ ꯅꯨꯄꯤ ꯐꯪꯂꯔꯣꯏ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯑꯩꯅ ꯊꯤꯗꯕꯒꯤ ꯐꯪꯗꯕꯅꯤ ꯊꯤꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯑꯩꯒꯤꯗꯤ ꯈꯟꯕꯤꯔꯨꯅꯨ ꯅꯪꯒꯤ ꯑꯣꯏꯅ ꯈꯟꯖꯧ ꯕꯥꯁꯀꯔ ꯁꯦꯕꯥ ꯇꯧꯔꯤꯉꯩꯗ ꯅꯈ꯭ꯋꯥꯡ ꯀꯣꯜꯂꯒ ꯂꯩꯖꯔꯝꯅꯤ ꯃꯊꯪꯗ ꯔꯥꯅꯥꯅ ꯇꯨꯂꯨ ꯁꯦꯝꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯕꯥꯁꯀꯔꯅ ꯕꯤꯅꯣꯗꯇ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯔꯥꯅꯥꯅ ꯇꯨꯂꯨ ꯁꯦꯝꯕ ꯍꯩꯅꯤ ꯍꯥꯏꯅ ꯕꯥꯁꯀꯔꯅ ꯔꯥꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪ ꯍꯟꯈꯤꯕ ꯃꯇꯝꯗ ꯇꯨꯝꯗꯕꯤꯗ ꯗꯦꯜꯂꯤ ꯌꯧꯅꯅꯕ ꯒꯥꯔꯤ ꯊꯧꯒꯅꯨ ꯃꯇꯝ ꯆꯥꯅ ꯇꯨꯝꯃꯨ ꯇꯨꯝꯗꯕꯤ ꯒꯥꯔꯤ ꯊꯧꯕꯁꯦ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝꯅ ꯊꯣꯛꯀꯟꯕꯅꯤ ꯄꯤꯀꯨꯅ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯂꯕꯁꯨ ꯌꯥꯕꯅꯤ ꯕꯥꯁꯀꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯒꯤ ꯂꯩꯗꯣꯏꯅꯣ ꯃꯈꯥ ताना ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯗꯦꯜꯂꯤꯗꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯂꯩꯔꯤꯕꯅꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯗꯨꯁꯨ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯔꯥꯅꯥꯅ ꯆꯠꯂꯝꯗꯥꯏꯗ ꯕꯥꯁꯀꯔꯗ ꯍꯥꯏꯔꯝꯃꯤ ꯕꯥꯁꯀꯔ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯃꯈꯣꯏꯅ ꯐꯖꯅ ꯈꯪꯕꯤꯗꯦ ꯐꯖꯅ ꯇꯥꯕꯤꯗꯦ ꯕꯥꯁꯀꯔꯅꯁꯨ ꯆꯨꯝꯃꯤ ꯃꯗꯨꯃꯛꯅꯤ ꯍꯥꯏꯔꯛꯈꯤ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕ ꯋꯥ ꯈꯔꯁꯨ ꯇꯥꯕꯤꯌꯨ ꯅꯈꯥ ꯊꯥꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯈꯔ ꯇꯥꯕ ꯇꯝꯃꯣ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯍꯜꯅꯤ ꯅꯪꯅ ꯑꯄꯥꯝꯕꯗ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯪꯅ ꯃꯨꯛꯇꯨꯅ ꯂꯩꯔꯒꯗꯤ ꯀꯅꯥꯝꯇꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯒ ꯔꯥꯅꯥ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯤꯀꯨꯅ ꯔꯥꯅꯥꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯏ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯦꯗꯤꯇꯦꯁꯟ ꯈꯔ ꯇꯧꯕ ꯍꯧꯔꯣ ꯔꯥꯅꯥꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥꯎ ꯃꯇꯧ ꯇꯝꯗꯨꯅ ꯍꯥꯏꯔꯤ ꯄꯤꯀꯨꯅꯗꯤ ꯔꯥꯅꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯃꯣꯏ ꯄꯦꯟꯖꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯔꯥꯅꯥꯅꯁꯨ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯕꯒ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯥꯁꯀꯔꯒꯤ ꯏꯃꯨꯡꯗ ꯕ꯭ꯔꯣꯀꯔ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯌꯣꯟꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯈꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯄꯉꯥꯡꯗ ꯉꯥꯡꯅꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ ꯄꯤꯀꯨ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯆꯝꯄꯥꯀꯨꯟꯖ ꯀꯅꯥꯝꯇꯗ ꯌꯣꯜꯂꯣꯏ ꯑꯗꯨꯒ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯑꯍꯥꯡꯕ ꯀꯥꯁꯤꯡ ꯑꯁꯤ ꯀꯥ ꯕꯔꯥ ꯁꯟꯗꯣꯛꯇꯨꯅ ꯃꯤ ꯊꯝꯕꯗꯤ ꯌꯥꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯀꯨꯅ ꯑꯃꯨꯛ ꯕ꯭ꯔꯣꯀꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯨ ꯕꯥꯁꯀꯔ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯌꯣꯟꯊꯣꯛꯅꯤꯡꯗꯕ ꯑꯆꯦꯠꯄ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯇꯥꯔꯨꯔꯒ ꯃꯁꯥ ꯃꯇꯣꯝꯗ ꯑꯉꯛꯄ ꯐꯥꯎꯖꯔꯤ ꯀꯝꯗꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯛ ꯊꯨꯅ ꯋꯥꯈꯜ ꯍꯣꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯑꯁꯣꯝꯗꯅ ꯔꯥꯅꯥꯗꯤ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯄꯤꯀꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯃꯤꯟꯅꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯇꯣꯝꯗ ꯆꯠꯇꯨꯅ ꯄꯤꯀꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯃꯤꯟꯅꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯔꯣꯏꯗꯕ ꯄꯤꯀꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯈꯔ ꯉꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯔꯥꯅꯥꯁꯨ ꯃꯌꯨꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯈꯤ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕꯤ ꯄꯤꯀꯨꯕꯨ ꯃꯍꯥꯛꯅ ꯂꯣꯟꯅ ꯌꯦꯡꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯥꯅꯥꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯍꯥꯡꯕ ꯁꯤꯠ ꯑꯗꯨ ꯅꯠꯇꯅ ꯄꯤꯀꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯄꯤꯀꯨꯁꯨ ꯃꯇꯣꯝꯗ ꯑꯆꯤꯛꯄꯗ ꯂꯦꯞꯇꯨꯅ ꯔꯥꯅꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯔꯥꯅꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯣꯡꯃ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯕꯥꯁꯀꯔꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯄ ꯈꯨꯜꯂꯛꯁꯤꯡ ꯑꯗꯨꯗ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯈꯨꯜꯂꯛꯇꯒꯤ ꯁꯣꯔꯣꯛ ꯑꯆꯧꯕ ꯇꯥꯔꯛꯇꯨꯅ ꯕꯥꯁꯀꯔ ꯀꯣꯜꯀꯇꯥꯒꯤ ꯃꯐꯝ ꯄꯨꯝꯕ ꯁꯤꯟꯕ ꯊꯨꯡꯕ ꯃꯈꯩ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝ ꯌꯨꯝꯗꯅ ꯕꯥꯁꯀꯔ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯤ ꯄꯥꯈꯠꯅꯔꯤ ꯕꯨꯙꯥꯅ ꯍꯥꯏꯔꯛꯏ ꯁꯥꯏꯀꯜ ꯄꯨꯔꯒ ꯊꯧꯈ꯭ꯔ ꯃꯥꯜꯂꯦ ꯁꯥꯏꯀꯜ ꯂꯩꯔꯝꯗ꯭ꯔꯦ ꯄꯤꯀꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯣꯅꯤꯅ ꯍꯥꯏꯔꯛꯏ ꯄꯤꯀꯨ ꯅꯪꯁꯨ ꯈꯪꯂꯤꯗꯨꯅꯤ ꯕꯥꯁꯀꯔꯗꯤ ꯃꯥꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕ ꯊꯕꯛ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯀꯨ ꯑꯃꯗꯤ ꯕꯤꯅꯣꯗ ꯒꯦꯠꯀꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯕꯥꯁꯀꯔ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯝꯃꯤ ꯄꯤꯀꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯑꯩꯅꯗꯤ ꯃꯥꯒꯤꯗꯃꯛꯇ ꯊꯕꯛ ꯂꯣꯏꯅꯃꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯝꯇ ꯈꯟꯗꯕ ꯃꯈꯩ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯤ ꯂꯝꯕꯤꯗ ꯁꯥꯏꯀꯜ ꯇꯨꯁꯤꯜꯂꯕꯗꯤ ꯀꯩꯅꯣꯕ ꯃꯥꯅ ꯇꯧꯗꯣꯏꯁꯦ
ꯑꯗꯨꯕꯨ ꯕꯥꯁꯀꯔꯗꯤ ꯑꯁꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯏꯀꯜ ꯊꯧꯔꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯋꯥꯕꯗ ꯍꯦꯟꯃꯟꯈꯤꯗꯨꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯆꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯂꯩꯗꯨꯅ ꯄꯨꯔꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯥꯁꯀꯔꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯄꯤꯀꯨ ꯑꯃꯗꯤ ꯕꯤꯅꯣꯗꯇꯤ ꯌꯥꯝꯅ ꯁꯥꯎꯅ ꯕꯥꯁꯀꯔꯗ ꯌꯦꯡꯂꯤ ꯕꯥꯁꯀꯔꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯤ ꯀꯣꯜꯀꯇꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯨꯔꯦ ꯑꯩꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯥꯁꯀꯔꯅ ꯌꯨꯝꯒꯤꯗꯃꯛ ꯂꯩꯔꯛꯂꯤꯕ ꯊꯥꯎ ꯌꯥꯎꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯑꯍꯥꯎ ꯑꯊꯨꯝ ꯑꯃꯠꯇ ꯆꯥꯔꯛꯇꯦ ꯑꯆꯝꯕ ꯉꯥꯛꯇꯅꯤ ꯆꯥꯔꯛꯂꯤꯕ ꯃꯔꯝꯗꯤ ꯕꯕꯥꯅ ꯑꯆꯝꯕ ꯄꯥꯝꯃꯤ ꯑꯆꯝꯕ ꯉꯥꯛꯇ ꯆꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯍꯥꯛꯅ ꯊꯥꯎ ꯉꯥꯛꯇ ꯉꯥꯏꯔꯕ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯑꯁꯤ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤ ꯄꯤꯀꯨꯅ ꯑꯃꯨꯛꯁꯨ ꯑꯁꯥꯎꯕꯅ ꯍꯦꯃꯟꯗꯨꯅ ꯇꯛꯁꯤ ꯁꯣꯜꯂꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯦ ꯕꯨꯗꯥꯟ ꯕꯕꯥꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯕꯥꯁꯀꯔꯗꯤ ꯋꯥꯁꯔꯨꯝ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯏ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯌꯦꯡꯁꯨ ꯁꯥꯏꯀꯜ ꯊꯧꯒꯅꯤ ꯋꯥꯍꯩ ꯑꯁꯤꯗ ꯄꯤꯀꯨꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗꯅꯤ ꯅꯪꯅ ꯕꯤꯄꯤ ꯋꯥꯡꯉꯦ ꯍꯥꯏꯗꯨꯅ ꯋꯥꯟꯊꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯥꯔꯠꯁꯨ ꯁꯣꯜꯂꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅꯇ ꯂꯩꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯃꯗ ꯀꯤꯂꯣꯃꯤꯇꯔ 15 ꯁꯥꯏꯀꯜ ꯊꯧꯔꯨꯔꯦ ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯕ ꯊꯕꯛ ꯑꯗꯨꯅ ꯅꯪꯒꯤ ꯍꯥꯔꯠꯇ ꯄꯤꯔꯤꯕ ꯄ꯭ꯔꯦꯁꯔ ꯑꯗꯨ ꯅꯪꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯛꯇꯨꯅ ꯂꯩꯔꯕ ꯍꯥꯔꯠ ꯑꯗꯨꯅ ꯄꯨꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯆꯍꯤ 60 ꯁꯨꯔꯕ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯁꯥꯏꯀꯜ ꯊꯧꯕ ꯌꯥꯔꯔꯣꯏ ꯃꯁꯤꯅꯁꯨ ꯄꯦꯟꯗꯗꯨꯅ ꯄꯤꯀꯨꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ ꯑꯩꯅꯗꯤ ꯄ꯭ꯂꯦꯟꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯇꯦꯛꯁꯤꯗ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯃꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯅꯅꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇꯗꯤ ꯑꯩꯅ ꯀꯔꯤ ꯄꯥꯝꯃꯤ ꯑꯩꯅ ꯀꯔꯤ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯪꯗꯦ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅ ꯇꯧꯅꯕ ꯊꯕꯛꯅꯣ ꯕꯥꯁꯀꯔꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯔꯥꯅꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦ ꯍꯛꯆꯥꯡꯁꯦ ꯈꯪꯌꯥꯡ ꯌꯥꯡꯕꯗꯧꯅ ꯇꯧꯏ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯍꯨꯃꯥꯡ ꯇꯥꯍꯜꯂꯨꯔꯕꯅꯤꯅ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯑꯁꯦ ꯇꯣꯛꯂꯣ ꯕꯥꯁꯀꯔꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯁꯤꯒꯗꯕ ꯃꯇꯝ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯑꯁꯤꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦ ꯕꯥꯁꯀꯔꯅ ꯑꯃꯨꯛ ꯕꯤꯅꯣꯗꯇ ꯍꯥꯏꯔꯛꯏ ꯕꯤꯅꯣꯗ ꯍꯌꯦꯡꯁꯨ ꯑꯩ ꯁꯥꯏꯀꯜ ꯊꯧꯗꯣꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯥꯏꯀꯜꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯎ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯕꯤꯅꯣꯗꯅ ꯍꯥꯊꯨ ꯄꯤꯀꯨꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯍꯧꯗꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯤꯀꯨ ꯅꯪꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯧꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯄꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯅꯪꯒꯤ ꯕꯕꯥ ꯕꯥꯁꯀꯔꯒꯤ ꯁꯥꯏꯀꯜ ꯊꯧꯅꯅꯕ ꯊꯝꯂꯤꯕ ꯑꯦꯂꯥꯔꯝ ꯑꯗꯨ ꯈꯣꯡꯂꯛꯄ ꯃꯇꯝꯗ ꯑꯦꯂꯥꯔꯝ ꯑꯗꯨ ꯃꯨꯠꯊꯠꯂꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯕꯥꯁꯀꯔꯒꯤ ꯃꯅꯥꯛ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯕꯕꯥꯗꯣ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯦ ꯄꯤꯀꯨꯁꯨ ꯍꯥꯊꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯈꯧꯔꯤꯗ ꯃꯤꯍꯨꯜ ꯐꯪꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯄꯤꯀꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯃꯄꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯕꯥꯁꯀꯔꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯕꯥꯁꯀꯔꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯊꯧꯕꯗ ꯁꯦꯠꯀꯗꯧꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯂꯤꯕ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯤꯀꯨꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯈꯤꯕ ꯈꯪꯍꯧꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯁꯀꯔꯒꯤ ꯐꯃꯨꯡꯒꯤ ꯑꯀꯣꯏꯕꯗ ꯂꯦꯞꯇꯨꯅ ꯕꯥꯁꯀꯔꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤꯕ ꯑꯗꯨ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯗꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯁꯀꯔꯒꯤ ꯍꯛꯆꯥꯡ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯂꯦ ꯕꯥꯁꯀꯔꯒꯤ ꯃꯃꯥ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯝꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯉꯁꯤꯗꯤ ꯕꯥꯁꯀꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯝꯂꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯕꯥꯁꯀꯔꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯨꯝꯗꯒꯤ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯄꯤꯀꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯇꯣꯝꯗ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯥꯛꯇꯔ ꯁ꯭ꯔꯤꯋꯥꯁꯇꯕ ꯑꯃꯗꯤ ꯄꯤꯀꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯏ ꯕꯥꯁꯇꯔꯅ ꯂꯩꯈꯤꯗꯕ ꯃꯑꯣꯡ ꯑꯗꯨ ꯁ꯭ꯂꯤꯞ ꯑꯦꯞꯅꯤꯌꯥ ꯀꯧꯏ ꯇꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯕꯤꯠ ꯆꯣꯡꯕꯒꯤ ꯆꯥꯡ ꯑꯗꯨ ꯆꯥꯡ ꯅꯥꯏꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯂꯩꯈꯤꯗꯕꯅꯤ ꯕꯥꯁꯀꯔꯅ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯁꯤꯖꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯠꯇꯅ ꯁꯣꯜꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯐꯪꯈ꯭ꯔꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯋꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯄꯤꯀꯨ ꯅꯪꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯅꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯛꯂꯕꯤ ꯄꯤꯀꯨꯕꯨ ꯊꯦꯝꯕꯤꯔꯤ ꯄꯤꯀꯨꯁꯨ ꯃꯄꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯄꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯤꯀꯨ ꯗꯦꯜꯂꯤꯗ ꯍꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯗꯤ ꯃꯄꯥꯒ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯕꯥꯁꯀꯔꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯅꯅꯕ ꯊꯧꯔꯝ ꯑꯃ ꯁꯤꯜꯂꯝꯃꯤ ꯊꯧꯔꯝ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯗꯥꯛꯇꯔ ꯁ꯭ꯔꯤꯋꯥꯁꯇꯕꯅ ꯄꯤꯀꯨꯗ ꯍꯥꯏꯔꯛꯏ ꯄꯤꯀꯨ ꯅꯪꯒꯤ ꯀꯝꯄꯅꯤꯗ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯁꯍꯤꯗꯀ ꯅꯪꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯔꯤ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯕꯕꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯕꯥꯅ ꯍꯥꯏꯔꯝꯕꯗ ꯁꯍꯤꯗ ꯅꯍꯥ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯈꯣꯡꯍꯥꯝ ꯈꯨꯠꯍꯥꯝ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯑꯃꯗꯤ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ
ꯃꯔꯝ ꯑꯗꯨꯅ ꯅꯪꯒ ꯁꯍꯤꯠꯀ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯕꯕꯥꯅ ꯃꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯉꯣꯟꯗ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯍꯤꯠꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯀꯅꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯒꯤ ꯕꯕꯥꯅ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯤꯀꯨꯅ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯁꯍꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯍꯪꯂꯛꯏ ꯅꯪꯁꯨ ꯑꯩꯈꯣꯏ ꯕꯕꯥꯗꯧꯅ ꯈꯣꯡꯍꯥꯝ ꯈꯨꯠꯍꯥꯝ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯁꯍꯤꯠꯁꯨ ꯏꯪꯉꯛꯂꯗꯨꯅ ꯃꯔꯩ ꯂꯠꯂꯤ ꯇꯧꯔꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯝꯃꯒ ꯄꯤꯀꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯤꯀꯨ ꯑꯃꯗꯤ ꯔꯥꯅꯥ ꯎꯅꯔꯝꯃꯤ ꯄꯤꯀꯨꯅ ꯃꯈꯣꯏ ꯀꯣꯜꯀꯇꯥ ꯄꯨꯟꯅ ꯆꯠꯂꯨꯕꯒꯤ ꯕꯤꯜ ꯑꯗꯨ ꯄꯤꯔꯝꯃꯤ ꯔꯥꯅꯥꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯄꯤꯛꯅꯤꯛ ꯄꯨꯕꯒꯤ ꯑꯩꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥꯗꯤ ꯄꯤꯔꯔꯣꯏꯗ꯭ꯔꯣ ꯔꯥꯅꯥꯒꯤ ꯋꯥꯍꯩ ꯈꯔ ꯑꯁꯤꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯄꯤꯀꯨꯁꯨ ꯉꯁꯤꯗꯤ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯃꯤ ꯇꯧꯔꯤ ꯔꯥꯅꯥꯅ ꯑꯃꯨꯛ ꯚꯥꯁꯀꯔꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯕꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯗ ꯑꯩꯁꯦ ꯐꯖꯅ ꯅꯩꯈꯤꯕꯅꯤ ꯄꯤꯀꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯄꯥ ꯐꯠꯇꯦ ꯍꯥꯏꯅ ꯃꯤꯅ ꯎꯖꯕ ꯇꯥꯔꯕꯁꯨ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯔꯥꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯅꯪꯒꯤ ꯕꯕꯥꯗꯣ ꯃꯆꯤꯟ ꯃꯈꯥ ꯌꯥꯝꯅ ꯌꯥꯡꯉꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯕꯗ ꯀꯤꯗꯕ ꯃꯤ ꯑꯃꯅꯤ ꯃꯍꯥꯛꯅꯕꯨ ꯆꯨꯝꯃꯦ ꯈꯜꯂꯗꯤ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯄ ꯉꯥꯛꯇꯅꯤ ꯑꯗꯣ ꯄꯤꯀꯨ ꯅꯪꯅ ꯚꯥꯁꯀꯔꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯁꯦꯕꯥ ꯑꯃꯗꯤ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯕꯕꯥꯅ ꯍꯥꯏꯔꯝꯕ ꯏꯟꯗꯤꯌꯥꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯑꯃ ꯑꯣꯏꯔꯦ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯃꯆꯥ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ ꯑꯩ ꯅꯠꯇ꯭ꯔꯕꯁꯨ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯕ ꯇꯥꯔꯕꯁꯨ ꯑꯗꯨꯝ ꯇꯧꯒꯅꯤ ꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯪꯒꯨꯝꯅ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇ ꯋꯥꯏ ꯋꯥꯗꯦ ꯊꯤꯗꯅ ꯁꯦꯕꯥ ꯇꯧꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯔꯥꯅꯥꯅ ꯍꯪꯂꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯇꯣꯝꯗ ꯉꯥꯏꯍꯧꯔꯦ ꯅꯇꯣꯝꯗꯅ ꯃꯦꯅꯦꯖ ꯇꯧꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯄꯤꯀꯨꯅꯁꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯇꯧꯕ ꯉꯝꯕꯗꯨꯗ ꯌꯥꯝꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯇꯣꯝꯗꯅ ꯃꯦꯅꯦꯖ ꯇꯧꯕ ꯑꯗꯨꯝ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯕꯕꯥ ꯂꯩꯔꯤꯉꯩꯗ ꯑꯩꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯀꯅꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯏꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯉꯝꯍꯟꯅꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯕꯕꯥꯅ ꯃꯇꯤꯛ ꯆꯥꯅ ꯇꯥꯛꯄꯤꯔꯝꯂꯦ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯔꯥꯅꯥꯁꯨ ꯄꯦꯜꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯄꯤꯀꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯆꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯤꯀꯨꯅ ꯃꯍꯥꯛꯀꯤ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯃꯌꯨꯝ ꯑꯗꯨꯕꯨ ꯚꯥꯁꯀꯔ ꯕꯤꯂꯥ ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯂꯦ ꯃꯄꯥꯒꯤ ꯃꯤꯡ ꯂꯧꯗꯨꯅ ꯃꯇꯝ ꯑꯃꯗ ꯔꯥꯅꯥꯒ ꯂꯣꯏꯅꯅ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯕ ꯄꯤꯀꯨ ꯉꯁꯤꯗꯤ ꯔꯥꯅꯥꯒ ꯂꯣꯏꯅꯅ ꯍꯔꯥꯎꯅ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯖꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯤꯀꯨꯒꯤ ꯃꯅꯥꯛꯇ ꯃꯃꯥꯏ ꯃꯃꯤꯠ ꯎꯁꯨꯞ ꯁꯨꯛꯊꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯄꯤꯀꯨꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯄꯤꯀꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯅꯅꯕ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯅꯥ ꯑꯃꯗꯤ ꯄꯤꯀꯨ ꯅꯣꯛꯂꯗꯨꯅ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ